Ngasisu mahausaगumna mayamgidamakta nungairaba phungawari ama puduna lakjari. Wari asibu ibirakpina chanu mangang. Wari asigi mamingna Lairabi lamjasara machana maharani oikhiba. Thaina matam amada yamna chawba laibak amada kha pangna chatlaga apikpa khungang ama lairami. Hairiba khungang asidi ningthaupanba laibaki manung channa lairabasu Kachin koya oibana maram oiraga yamna chawkhattaba mafam haibado oirami. Hairiba khungang aduda mama mapa amadi machin manaw kanamata leitrabi leisabi macha ama lairami. Mahaki maming Langlen haina kaurami. Langlen gi mapagi manaw nupa Kumar kauba ama lay. Mahakna Langlen bu yoklami. Kumar gina loinabi Langlen gina madopsa thoibi pukchel yamna pii. Maram masi laibana Langlen bu Inthi nungaina taubidre. Aduga Langlen gi madopsa thoibi amadi Makura Kumar anigi machanupi Thaja kaubi ama sulairami. Thajana mache Langlen bu yamna nungshirami. Aduna ayamba matamda Langlen gi manaktada leigadabagi hotnarami. Adubu thoibina machanupi Thajabu koktuktuna Langlen gi manakta kaya lehelamdi. Mamagi pukchel pikpa matau asi uraga Thajadi mamabu yamna saurami. Adugisu mathakta Thajase pikta pikliba angangsu nate. Mahaksu laisa mathot karaklibini. Aphapata loina khanglami. Nongmagi numit amada Langlendo Makoigi khungi pukri achauba aduda ising chokpa chatlami. Mahakna ising soklaba matung ising pul ado makuttagi nantharaga laibakta taduna kaikhre. Langlen akaiba pul machet singdu uraga mapido tap tap tarakli. Haurel mayum yauraga madom jana ising pul thugaire haina soidana isau langlani. Madugi khanbada mahak mayumda changba kibadagi Kungi pukri achauba adugi mapalda phamduna kaplaga leire. Mayumdana thoibina isau kanna tauri. Ising chokpa chatkhraga halakti haiduna. Somdana phana thengla phawba Langlenna pukri achauba dugi mapanda asum phamlaga leibadu ubada kungi ising sokpa lakpa mina maramdo hanglami. Aduda Langlen su mana ising pul thugaikibado hairami. Langlen gi wataraga lekai gi miyoi kharana Langlen bu puduna mayumda thilaklami. Numit tarakpa matam aduda Langlen ga loinana miyoi ahum mari changlakpado madomcha thoibina prap imungdagi thoklaktuna sumangda kumtharaga hairei. Mayamna lakbiribasibu maunaha amana iche nachanupi se ising sokpa lakpada matomta thongatpa ngamdabadagi Ising puldo makuttagi nanthaduna laibakta taraga kaikhre hayi. Adugi pukri achawbagi mapalduda phamlaga kaplaga leirami. Adudagine aikhoina thilaini. Thoibi lakliba miyam adugi mamangdadi yamna phaba saduna hairei. Adugi karigi kapliba natene nangbu yumda kok lakpa yadro. Thoibigi aphaba saba wahaidu tabada lakliba maunaha sing ado chatkre. Asumna maunaha kharado chatkraba matung thoibi isau langba haurakli. Hai Langlen kaino nangna tawrse. Langlen do madomsada kirup yengduna tumina lebli. Mamagi isau tabada Thaja imungdagi chenthoraktuna mamada hai. Ima iche na kaidorage yam taningde ko. Imagi Thaja nangna kari khangya magi se aikhoibu yolibani ne yoliba. Thajana Ima isi na kari pot yolamagi haiba. Hai pot yonba natene. Mana kairu lekai singi mamangda aibu phattabi tananaba siliba natro. Ising puldo kaikhrabadi yumda kok halakpa kaidauge. Thajana kamai halaktoiba. Ai oirasu adum kappaga leiba tabani. Ima bu nongmata isiyeda karamba mikupta nungsina luna tawkiba yauge. Isiyena imungi thabak mayam ama tawrasu imana nongmata singthanaba nate. Ngang duiga say duiga adum tawraga lay. Aduda muk ising pulse kaikhre hairadi imana isida tawgadabado ay loina uyi. Masi angang se mama aigi michang changgini hey. Masigi lamja sara masa sigidi michang changine. Ima noi layna isi se karigi lamja sarani hairino. Noi di isi gi kanano apok pikhaktana mama maparo. Mama macha anina khatnarakpa duda Langlendo tapna wa hairei. Ima ay soikre tokpiro nasana lan mangaktani. Masida thoknaba nangna sinbani
ꯅꯪꯗ ꯁꯤꯈ꯭ꯔꯒ ꯑꯩꯗꯤꯅꯦ ꯄꯦꯜꯂꯗꯕ ꯊꯥꯖ ꯃꯁꯤꯒꯤ ꯃꯈꯨꯠ ꯁꯝꯗꯨꯅ ꯏꯆꯦ ꯏꯃꯨꯡꯗ ꯆꯪꯂꯁꯤ ꯂꯥꯛꯑꯣ ꯃꯆꯤꯟ ꯃꯅꯥꯎ ꯑꯅꯤꯗꯣ ꯏꯃꯨꯡꯗ ꯄꯨꯂꯞ ꯆꯪꯈ꯭ꯔꯦ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ ꯂꯥꯡꯂꯦꯟꯒ ꯊꯥꯖꯒ ꯆꯥꯛ ꯊꯣꯡꯃꯤꯟꯅꯔꯤ ꯀꯨꯃꯥꯔꯁꯨ ꯊꯕꯛ ꯍꯜꯂꯛꯂꯝꯃꯤ ꯑꯗꯨꯒ ꯍꯥꯏꯔꯛꯏ ꯏꯄꯥꯒꯤ ꯊꯥꯖ ꯏꯆꯥꯕꯨ ꯀꯔꯤ ꯏꯟꯁꯥꯡ ꯊꯣꯡꯉꯤꯅꯣꯅꯦ ꯄꯥꯕꯥ ꯍꯪꯒꯥꯝ ꯊꯣꯡꯉꯦ ꯑꯣ ꯐꯔꯦ ꯂꯣꯏꯁꯤꯟꯅꯕ ꯇꯧꯔꯣ ꯊꯥꯖ ꯃꯄꯥꯗ ꯉꯁꯥꯏꯒꯤ ꯄꯥꯎꯗꯣ ꯇꯝꯒꯦ ꯈꯟꯅ ꯃꯄꯥꯕꯨ ꯈꯥꯝꯗꯨꯅ ꯍꯥꯏꯔꯛꯏ ꯄꯥꯕꯥ ꯑꯩ ꯋꯥ ꯑꯝꯇ ꯍꯥꯏꯒꯦ ꯏꯆꯥꯕꯨ ꯀꯔꯤ ꯋꯥ ꯍꯥꯏꯒꯦ ꯍꯥꯏꯕꯅꯣ ꯑꯗꯨꯕꯨꯔꯣ ꯄꯥꯕꯥ ꯉꯁꯥꯏ ꯑꯩꯈꯣꯏ ꯃꯥꯅ ꯏꯆꯦꯗ ꯌꯥꯝꯅ ꯆꯩꯕꯤꯈ꯭ꯔꯕꯅꯤ ꯀꯔꯤꯒꯤꯅꯣꯅꯦ ꯍꯣ ꯉꯁꯥꯏꯗꯣ ꯏꯆꯦꯅ ꯁꯣꯏꯕꯗꯒꯤ ꯏꯁꯤꯡ ꯄꯨꯟꯗꯣ ꯃꯈꯨꯠꯇꯒꯤ ꯇꯥꯗꯨꯅ ꯀꯥꯏꯈ꯭ꯔꯦ ꯑꯗꯨꯒꯤ ꯃꯆꯥꯅꯨꯄꯤꯒꯤ ꯋꯥꯁꯦ ꯇꯥꯕꯗ ꯀꯨꯃꯥꯔꯗꯣ ꯈꯔ ꯐꯒꯗ꯭ꯔꯥ ꯍꯥꯏꯔꯒ ꯃꯥꯅ ꯑꯣꯏꯅ ꯁꯥꯎꯔꯒ ꯍꯥꯏꯔꯛꯏ ꯑꯗꯨꯗꯤ ꯀꯃꯥꯏꯅ ꯇꯧꯗꯣꯏꯕ ꯏꯃꯨꯡꯁꯤꯗ ꯏꯁꯤꯡ ꯄꯨꯜ ꯃꯔꯥꯡ ꯀꯥꯏꯅ ꯂꯩꯕꯁꯨ ꯅꯠꯇꯦ ꯊꯥꯖꯅ ꯑꯁ ꯌꯥꯔꯦꯕ ꯄꯥꯕꯅ ꯏꯆꯦꯒꯤ ꯃꯤꯆꯪꯗ ꯆꯪꯒꯗ꯭ꯔꯥ ꯍꯥꯏꯔꯒ ꯂꯥꯡꯂꯦꯟ ꯇꯞꯅ ꯍꯥꯏꯔꯛꯏ ꯈꯨꯔꯥꯇꯣꯟ ꯑꯩ ꯁꯣꯏꯈꯤꯕꯅꯦ ꯌꯥꯔꯦ ꯑꯩ ꯇꯥꯅꯤꯡꯗꯦ ꯅꯪꯅ ꯇꯧꯕ ꯊꯕꯛꯇ ꯁꯣꯏꯗꯕ ꯅꯨꯃꯤꯠ ꯀꯔꯝ ꯀꯥꯟꯗ ꯌꯥꯎꯒꯦ ꯊꯥꯖꯅ ꯃꯔꯛ ꯊꯠꯂꯒ ꯑꯩꯁꯦ ꯑꯔꯦꯝꯕꯒꯤ ꯍꯥꯏꯔꯨꯕ ꯍꯥꯏꯕꯗꯨꯅꯤ ꯌꯥꯔꯦꯕ ꯄꯥꯕꯥ ꯆꯥꯛ ꯂꯣꯏꯔꯒ ꯀꯧꯔꯛꯂꯒꯦ ꯊꯣꯛꯈ꯭ꯔꯣ ꯀꯨꯃꯥꯔꯗꯣ ꯊꯣꯛꯈ꯭ꯔꯦ ꯂꯥꯡꯂꯦꯟ ꯋꯥ ꯍꯥꯏꯔꯛꯏ ꯏꯆꯦꯒꯤ ꯊꯥꯖ ꯃꯃꯥ ꯃꯄꯥ ꯂꯩꯇꯕ ꯃꯤꯁꯤꯡꯁꯦ ꯑꯁꯨꯝꯅ ꯇꯧꯔꯝꯒꯗ꯭ꯔꯥ ꯊꯥꯖ ꯃꯁꯤꯕꯨ ꯊꯦꯝꯖꯤꯟꯗꯨꯅ ꯍꯥꯏꯔꯛꯏ ꯏꯆꯦ ꯑꯗꯨꯒꯤꯗꯤ ꯀꯩꯝꯇ ꯈꯟꯒꯅꯨ ꯅꯅꯥꯎ ꯂꯩꯔꯤꯁꯤꯗꯤ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯗꯨ ꯍꯧꯈ꯭ꯔꯦ ꯑꯗꯨꯒ ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯂꯩꯕꯥꯛ ꯑꯗꯨꯒꯤ ꯅꯤꯡꯊꯧꯒꯤ ꯃꯃꯤꯡꯅ ꯀꯨꯂꯥ ꯍꯥꯏꯅ ꯀꯧꯔꯝꯃꯤ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯥ ꯔꯥꯖꯀꯨꯃꯥꯔ ꯑꯃꯁꯨ ꯂꯩꯔꯝꯃꯤ ꯃꯃꯤꯡꯅ ꯌꯥꯏꯐꯔꯦꯜ ꯍꯥꯏꯅ ꯀꯧꯔꯝꯃꯤ ꯔꯥꯖꯀꯨꯃꯥꯔ ꯌꯥꯏꯐꯔꯦꯜꯁꯨ ꯃꯕꯨꯛ ꯌꯥꯝꯅ ꯐꯕ ꯃꯤꯁꯛ ꯑꯃ ꯑꯣꯏꯔꯝꯃꯤ ꯑꯗꯨꯅ ꯃꯍꯥꯛꯅ ꯃꯄꯥ ꯏꯕꯨꯡꯉꯣ ꯅꯤꯡꯊꯧꯗ ꯋꯥꯐꯝ ꯈꯔ ꯍꯪꯒꯠꯆꯔꯝꯃꯤ ꯏꯄꯥ ꯏꯕꯨꯡꯉꯣ ꯉꯁꯤꯗꯤ ꯅꯆꯥꯅ ꯋꯥꯐꯝ ꯑꯃꯠꯇ ꯍꯪꯒꯠꯆꯒꯦ ꯃꯆꯥꯅꯨꯄꯥꯒꯤ ꯋꯥꯐꯝ ꯑꯗꯣ ꯃꯄꯥ ꯅꯤꯡꯊꯧꯅꯁꯨ ꯍꯣꯏ ꯍꯥꯏꯗꯨꯅ ꯑꯌꯥꯕ ꯄꯤꯔꯦ ꯌꯥꯏꯐꯔꯦꯜꯅ ꯏꯄꯥ ꯏꯕꯨꯡꯉꯣ ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯈꯥ ꯊꯪꯕ ꯃꯥꯏꯀꯩ ꯑꯁꯤꯗꯤ ꯅꯣꯡꯃꯇꯁꯨ ꯏꯄꯥ ꯅꯤꯡꯊꯧꯅ ꯆꯠꯇꯨꯅ ꯌꯦꯡꯁꯤꯟꯕꯤꯔꯨꯗꯦ ꯃꯐꯝ ꯑꯗꯨꯒꯤ ꯈꯨꯟꯖꯥꯁꯤꯡꯗꯣ ꯃꯇꯧ ꯀꯔꯝꯅ ꯂꯩꯔꯤꯕꯒꯦ ꯍꯥꯏꯕꯗꯣ ꯑꯃꯨꯛꯇ ꯌꯦꯡꯁꯤꯜꯍꯟꯅꯤꯡꯉꯤ ꯆꯨꯝꯃꯤ ꯏꯁꯥꯅ ꯍꯥꯏꯕ ꯑꯩꯁꯨ ꯅꯤꯡꯊꯧ ꯑꯃꯅꯤ ꯍꯥꯏꯔꯒ ꯑꯩꯒꯤ ꯂꯩꯕꯥꯛꯀꯤ ꯀꯥꯆꯤꯟ ꯀꯣꯌꯥ ꯐꯥꯎꯕ ꯁꯨꯅ ꯆꯠꯇꯨꯅ ꯌꯦꯡꯁꯤꯟꯕ ꯉꯝꯗꯦ ꯌꯥꯏꯐꯔꯦꯜ ꯏꯪꯅ ꯋꯥ ꯍꯥꯏꯔꯛꯏ ꯃꯗꯨꯗ ꯅꯤꯟꯗꯥ ꯇꯧꯕꯤꯔꯨꯅꯨ ꯏꯄꯥ ꯏꯕꯨꯡꯉꯣ ꯍꯧꯖꯤꯛꯇꯤ ꯅꯆꯥꯁꯨ ꯆꯥꯎꯔꯤ ꯏꯄꯥꯒꯤ ꯃꯇꯦꯡ ꯄꯥꯡꯕ ꯉꯝꯂꯦ ꯏꯄꯥꯅ ꯆꯠꯇꯨꯅ ꯌꯦꯡꯁꯤꯟꯕ ꯉꯝꯗ꯭ꯔꯕꯁꯨ ꯈꯨꯡꯒꯪ ꯑꯗꯣ ꯅꯆꯥ ꯆꯠꯆꯔꯨꯒꯦ ꯏꯄꯥ ꯅꯤꯡꯊꯧꯅ ꯑꯌꯥꯕ ꯄꯤꯕꯤꯌꯨ ꯏꯄꯥꯅ ꯑꯌꯥꯕ ꯄꯤꯔꯕꯅꯤ ꯏꯆꯥꯅ ꯆꯠꯅꯤꯡꯕ ꯃꯇꯝꯗ ꯍꯦꯛꯇ ꯆꯠꯇꯨꯅ ꯌꯦꯡꯁꯤꯜꯂꯨꯔꯣ ꯃꯄꯥꯒꯤ ꯌꯥꯊꯪ ꯐꯪꯂꯕꯗ ꯌꯥꯏꯐꯔꯦꯜꯁꯨ ꯊꯣꯛꯈ꯭ꯔꯦ ꯇꯟꯖꯥ ꯑꯁꯤꯗ ꯃꯃꯥꯏꯕꯦꯝꯃ ꯃꯍꯥꯔꯥꯅꯤꯗꯣ ꯆꯪꯂꯛꯇꯨꯅ ꯍꯥꯏꯔꯔꯤ ꯏꯅꯤꯡꯊꯧ ꯏꯆꯥꯅꯨꯄꯥꯅ ꯍꯥꯏꯕ ꯋꯥꯗ ꯏꯅꯤꯡꯊꯧꯅ ꯍꯦꯛꯇ ꯍꯣꯏ ꯍꯥꯏꯅ ꯌꯥꯊꯣꯛꯈ꯭ꯔꯤꯕꯗꯣ ꯀꯔꯤꯒꯤꯅꯣ ꯑꯩꯗꯤ ꯏꯆꯥ ꯃꯥꯕꯨ ꯎꯗꯕ ꯃꯤꯀꯨꯞ ꯑꯃ ꯐꯥꯎꯕ ꯂꯩꯕ ꯉꯝꯖꯗꯦꯗꯣ ꯅꯤꯡꯊꯧꯅ ꯂꯩꯃꯥ ꯃꯃꯥ ꯃꯄꯥ ꯑꯣꯏꯕꯁꯤꯡꯅ ꯃꯆꯥꯕꯨ ꯂꯣꯏꯅ ꯅꯨꯡꯁꯤꯔꯤꯕꯅꯤ ꯃꯇꯥꯡꯅ ꯃꯇꯝꯅ ꯌꯥꯔꯛꯇ꯭ꯔꯕꯗꯤ ꯑꯗꯨꯃꯛ ꯁꯤꯠꯅ ꯈꯥꯏꯅꯈꯤꯕ ꯉꯥꯛꯇꯅꯤ ꯑꯗꯣ ꯅꯪ ꯑꯩꯒꯤ ꯏꯆꯥꯁꯤꯗꯤ ꯄꯨꯟꯁꯤ ꯆꯨꯞꯄꯒꯤ ꯀꯥꯏꯅꯒꯗꯕꯗꯤ ꯅꯠꯇꯦꯗꯅ ꯑꯗꯨ ꯑꯣꯏꯔꯕꯁꯨ ꯏꯅꯤꯡꯊꯧ ꯅꯅꯥꯏ ꯅꯨꯄꯤꯗꯤ ꯄꯨꯛꯅꯤꯡꯁꯦ ꯍꯦꯛꯇ ꯂꯩꯇꯥꯗꯕ ꯌꯦꯡꯉꯨ ꯂꯩꯃ ꯑꯩꯈꯣꯏꯁꯦ ꯄꯨꯛꯆꯦꯜ ꯄꯤꯛꯁꯤꯟꯒꯨꯝꯁꯤ ꯂꯩꯕꯥꯛꯀꯤ ꯃꯄꯤ ꯃꯄꯥ ꯍꯥꯏꯕꯁꯤꯗꯤ ꯃꯤꯆꯝ ꯃꯤꯌꯥꯝꯕꯨ ꯌꯦꯡꯁꯤꯟꯒꯗꯕꯅꯤ ꯑꯗꯨꯕꯨ ꯑꯩꯒꯤ ꯂꯩꯕꯥꯛꯁꯤꯅ ꯆꯥꯎꯃꯟꯈꯤꯗꯨꯅ ꯑꯩꯅ ꯂꯣꯏꯅ ꯌꯦꯡꯁꯤꯟꯕꯗꯤ ꯉꯝꯕ ꯅꯠꯇꯦꯗꯣ ꯃꯁꯤꯗ ꯅꯆꯥꯅꯨꯄꯥꯅ ꯑꯩꯒꯤ ꯃꯍꯨꯠ ꯁꯤꯟꯗꯨꯅ ꯆꯠꯀꯦ ꯍꯥꯏꯔꯛꯂꯤꯕꯁꯦ ꯌꯥꯝꯅ ꯐꯔꯕꯅꯤ खरा लेरगा आइसु अहलगी मतम ओइरक्तुना निंगथौ फंबालदगी पोथारगनी अदुगा नचानुपाना निंगथौ अमुक ओइहगोदौरिबनी मपा आइना कल्लिङै इसाना खंनिंगबा खंहौरसनु हाइना लेपलेदो मसिदा नंगसु वखल नुंनांगबा तौगनुको लैमा असोमदना कमदौरी कुमारगी इमुंगदो थोइदोकना नुंगाइबा इमुंग नते अदुना सेल थुंगी मथा सारकपा मतमदा ताइनफम लेतबदगी लांगलेना तौबा थबक्ता येंगसिंदुना असोइबा थीरगा थोइबी मतै मनावदो लांगलेनदा हेक्ता ताइनरमी ngasisu langlenga thajaga anido sumangda phawsuri langlen phawsuna suna haire isigi thaja nakhuto amuk sudatkini ko yam thinjillakanu phawdo khara tage su tajarasan isi ko na amuk khullage ba isia kaisu sudatloye ai tapna tapna adum khochin birake ba
Machin manau anido wari sana sanaduna phau adu surambadagi haibaga tawbaga sumbalda yauriba subaloidriba chieng ado langlena suk tharakpaduda loina saithokle madu thajana khochinbige haina makhutto phattingjinbaga langlena suk thadarakpaga mapa sanaduna thok hekta sudatkhre thajasu khangboi lakpoi khanglaw lawrai aduga langlenchu makhutta pairamba sukto leibakta pop thadaraga Manau nupigi makutto pairaga yengdun hairi. Sidi kuning thause I thoi. Thajana isia ising kita pubirao. Langlen taha ising lawba chenchin kre. Langlen na aping aphai oina chenchin lakpa duda thoibi na hanglai. Kaino taha chenchin lai duna. Langlen chu ising do khara patra amada hap laga hairi. Idumcha aikhoi thajado makhutchui. Langlen nawado hairam laga amuk thoki baduda thoibi su matung inaraklami aduga langlen su thajagi manakta satchangsilaktuna ising do khara pithakpi adugi matung asokpa maphamduda ising do kharaga amuk thaduna samthoklami langlen tapna hairi isi gi thaja nang saunu ko isi na soikhibane langlen isi na soibana tiye aina ni isi na haiba wada aina lawdabagi ne so isi Tanza sida thoibisu yoksilakuna masanupida yengi aduga kaino is makuchidi onthokna thina sokleda thajana ima aina khuthinjilubagi shoini thoibi sauna masi tawni se aina khanglabani hai lamja saramacha nangna tawba thabakbu nongmata jutcha ba thabak amata yawkhrabro thajana ima isiena nati haibane langlena idomcha ai soikre ai lale domza thoibina hek toraga lale namaido aduk yamna ikaiba khangdribado karigino haibane thajana ima yareba tu aingonda sokpane ima da sokpa natiye hai apangbiya nangonda soklaga aingonda chaina phauri haibase nangnadi khangba nati law imungda changsi masigi lamja sara masasiga sumlei minarabadi nang siba soidre Wadu haiduna machanupigi makhut samduna chinglaga pusinkre aduga langlen chu tuminna umduna lairi mabukta su hairi ima baba nakhoise yam phate ko asuk minungsi laitaba maphamsida nasabu karigi hundoklamibano noyamna phatte madugi matung tha ama hojinkre nongmagi numit amada thoibi amadi kumar matai manau anina Langlen da wafam khara haudoklami madudi langlen gi mama mapana thambiramba law ingkhol singdo yonthokrasi haina madum sa hoigi wafam mado langlen na yaning badi oide aduna tapna hairei idumcha law yonki gi hairabadi yonbi ko adubu hingkol sidi yonbi khinu kumar na hairei hai langlen aikhoi na hairibasi loini yonthokrasi hairibani hauzik imungsi sel yamna puthari aduna madu yolaga migi sel khara tolibase singdokhraga wakhalsi nena tana leibaduna phatro khuraton nasanasu khuraton gi wafamdo yadabanate yuming kholse asidi yonbikinu langlen makha tarakli karigumba nasana laibak thibi oiduna yum kai pandaba thoklabadi yum asida leitana kadaida leiruni thoibi marak thatlaga hai adu oiragana haujiksu nangi yum sida leiruro kari thuena ngangja sarino mabu aikoina sida leiranu haina tanbasi mangaire magi wase kumar masigi angangse yamna pharoidori mabu yokpi thakpirak bai khoise migi mamangda yonge khalini magisi thaja marak thatlaga hairei ima koino noina isida sukyam yengsilisibo ise leiramdradi kamain tawnya noise yam phatteda kumar Ipagi thaja nang tumilayo thoibina mo masigi langlen hairiba nupi se hek leiri khai nacha nupi se wakhal sungta tararoi aduna ne ngasidagi tongan lehelani wadu haiduna macha nupi thajabu khudang paiduna chinglaga thoibido changkhre thajana kaurei ise ai nanga to khaine leiba ngamloye langlena idomcha adumaina tawbigano aisu aikoi thajaga tongana leiba ngamjaroi idomcha adubu kanamata takhidre machin manawgi wado asumna numit asidagi thajado
ꯀꯥ ꯑꯃꯗ ꯊꯣꯡ ꯂꯣꯟꯁꯤꯟꯗꯨꯅ ꯊꯝꯈ꯭ꯔꯦ ꯑꯗꯨꯒ ꯂꯥꯡꯂꯦꯟꯕꯨꯅ ꯏꯃꯨꯡꯒꯤ ꯊꯕꯛ ꯏꯪꯈꯥꯡ ꯄꯨꯝꯕ ꯇꯧꯍꯟꯗꯨꯅ ꯃꯤꯅꯥꯏꯒꯨꯝꯅ ꯂꯩꯍꯜꯂꯝꯃꯤ ꯊꯥꯖꯒꯤ ꯆꯥꯛ ꯏꯁꯤꯡ ꯄꯨꯝꯕ ꯃꯃꯥꯅ ꯊꯣꯡꯍꯟꯗꯨꯅ ꯄꯤꯔꯝꯃꯤ ꯑꯁꯨꯝꯅ ꯁꯨꯝ ꯍꯞꯇꯥ ꯑꯃ ꯍꯦꯟꯅ ꯇꯧꯔꯒ ꯂꯩꯔꯕꯗ ꯂꯥꯡꯂꯦꯟꯗꯣ ꯊꯋꯥꯏ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯗ꯭ꯔꯦ ꯑꯗꯨꯅ ꯃꯗꯣꯝꯆꯥꯗ ꯍꯥꯏꯔꯛꯏ ꯏꯗꯣꯝꯆꯥ ꯑꯩꯈꯣꯏꯒꯤ ꯊꯥꯖ ꯏꯕꯥꯅꯤ ꯎꯅꯗꯕ ꯋꯥꯔꯤ ꯁꯥꯅꯗꯕ ꯅꯨꯃꯤꯠ ꯃꯁꯤꯡ ꯌꯥꯝꯂꯛꯂꯦ ꯑꯩ ꯃꯥꯕꯨ ꯑꯃꯨꯛꯇ ꯎꯅꯖꯒꯦ ꯏꯗꯣꯝꯆꯥ ꯊꯣꯏꯕꯤ ꯅꯨꯡꯉꯥꯏꯇꯕ ꯃꯆꯦꯠ ꯑꯃꯠꯇ ꯄꯛꯇꯅ ꯍꯥꯏꯔꯛꯏ ꯍꯥꯏ ꯇꯥꯅꯤꯡꯗꯦ ꯑꯩꯒꯤ ꯏꯆꯥꯁꯦ ꯅꯪ ꯂꯩꯕꯗꯒꯤ ꯃꯃꯥ ꯃꯄꯥ ꯑꯩꯈꯣꯏ ꯐꯥꯎꯕ ꯅꯨꯡꯁꯤꯕ ꯐꯥꯎꯗ꯭ꯔꯦ ꯅꯣꯡ ꯉꯥꯜꯂꯦ ꯏꯆꯦ ꯅꯨꯃꯤꯠ ꯇꯥꯔꯦ ꯏꯆꯦꯗ ꯑꯗꯨꯝ ꯇꯧꯔꯒ ꯂꯩꯔꯦ ꯏꯗꯣꯝꯆꯥ ꯑꯩ ꯃꯥꯒ ꯌꯥꯝꯅ ꯀꯨꯏꯅ ꯎꯅꯖꯔꯣꯏ ꯃꯤꯀꯨꯞ ꯑꯃꯇꯪ ꯎꯅꯖꯒꯦ ꯂꯥꯡꯂꯦꯟꯅ ꯍꯥꯏꯔꯤꯕꯗꯣ ꯑꯇꯩꯒꯤ ꯅꯠꯇꯦ ꯍꯥꯏꯔꯤꯕ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯃꯆꯤꯟ ꯃꯅꯥꯎ ꯃꯁꯛ ꯎꯅꯕꯗꯤ ꯂꯥꯏꯔꯗꯅ ꯂꯥꯡꯂꯦꯟꯕꯨ ꯋꯥ ꯀꯟꯅ ꯍꯥꯏꯕ ꯌꯥꯔꯣꯏ ꯍꯥꯏꯗꯨꯅ ꯊꯣꯏꯕꯤꯅ ꯁꯪꯗꯨꯅ ꯂꯩꯈꯤꯕꯅꯤ ꯃꯄꯥꯟꯗ ꯃꯆꯦꯅ ꯍꯥꯏꯔꯤꯕꯗꯣ ꯊꯥꯖꯁꯨ ꯅꯥꯁꯣꯟ ꯈꯔ ꯄꯤꯛꯅ ꯇꯥꯔꯝꯃꯤ ꯑꯗꯨꯅ ꯃꯥꯁꯨ ꯀꯞꯇꯨꯅ ꯂꯩꯔꯤ ꯂꯥꯡꯂꯦꯟ ꯃꯈꯥ ꯇꯥꯔꯛꯏ ꯏꯗꯣꯝꯆꯥ ꯑꯩ ꯏꯗꯣꯝꯆꯥ ꯍꯣꯏꯅ ꯍꯥꯏꯕ ꯋꯥ ꯈꯨꯗꯤꯡ ꯂꯣꯏꯅ ꯌꯥꯔꯒꯦ ꯏꯪꯈꯣꯜꯁꯨ ꯌꯣꯟꯈ꯭ꯔꯣ ꯌꯨꯝꯁꯨ ꯌꯣꯟꯈ꯭ꯔꯣ ꯑꯩ ꯀꯔꯤꯝꯇ ꯄꯥꯝꯗ꯭ꯔꯦ ꯑꯩꯒꯤ ꯏꯅꯥꯎ ꯊꯥꯖꯕꯨ ꯌꯥꯝꯅ ꯎꯅꯤꯡꯉꯤ ꯏꯗꯣꯝꯆꯥ ꯃꯆꯦꯅ ꯍꯥꯏꯔꯤꯕ ꯋꯥꯗꯣ ꯇꯥꯕꯗ ꯊꯥꯖ ꯃꯥꯅ ꯂꯩꯔꯤꯕ ꯀꯥ ꯑꯗꯨꯗꯒꯤ ꯈꯣꯟꯖꯦꯜ ꯍꯧꯅ ꯂꯥꯎꯗꯨꯅ ꯍꯥꯏꯔꯛꯏ ꯏꯆꯦ ꯀꯩꯒꯤ ꯑꯗꯨꯃꯥꯏꯅ ꯍꯥꯏꯅꯣ ꯏꯆꯤꯟ ꯏꯅꯥꯎ ꯎꯅꯗ꯭ꯔꯕꯁꯨ ꯑꯩꯅ ꯏꯆꯦꯕꯨ ꯃꯤꯀꯨꯞ ꯑꯃꯠꯇ ꯀꯥꯎꯈꯤꯕ ꯂꯩꯇꯤꯌꯦ ꯏꯆꯦ ꯂꯥꯡꯂꯦꯟꯁꯨ ꯇꯥꯔꯗꯨꯅ ꯍꯤꯛ ꯍꯤꯛ ꯀꯞꯂꯤ ꯊꯣꯏꯕꯤ ꯃꯩ ꯍꯧꯅ ꯁꯥꯎꯅ ꯉꯥꯏꯈꯣ ꯂꯥꯡꯂꯦꯟ ꯅꯪꯅ ꯑꯁꯨꯛ ꯌꯥꯝꯅ ꯏꯃꯨꯡꯁꯤꯗ ꯑꯀꯥꯏꯕ ꯄꯤꯔꯤꯕꯁꯦ ꯀꯔꯤꯒꯤꯅꯣ ꯀꯩꯒꯤꯅꯣ ꯍꯥꯏꯕꯅꯦ ꯏꯆꯥ ꯅꯨꯄꯤꯁꯦ ꯅꯪꯒꯤ ꯇꯧꯁꯤꯟꯅꯕ ꯅꯇꯧꯁꯦ ꯂꯣꯏꯅ ꯇꯥꯔ ꯃꯥꯜꯂꯦ ꯑꯗꯨꯅ ꯃꯔꯣꯜ ꯂꯣꯜꯂꯛꯏ ꯅꯪ ꯌꯨꯝꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯣ ꯏꯕꯦꯝꯃ ꯏꯗꯣꯝꯆꯥ ꯑꯗꯨꯃꯥꯏꯅ ꯍꯥꯏꯕꯤꯒꯅꯨ ꯌꯨꯝꯁꯤꯗ ꯂꯩꯇ꯭ꯔꯗꯤ ꯑꯩꯗꯤ ꯀꯗꯥꯏꯗ ꯂꯩꯒꯅꯤ ꯑꯗꯨ ꯑꯗꯥ ꯑꯩ ꯀꯔꯤꯃꯠꯇ ꯈꯪꯗꯦ ꯉꯁꯤꯃꯛꯅꯦ ꯅꯪ ꯌꯨꯝꯁꯤ ꯊꯥꯗꯣꯛꯂꯒ ꯆꯠꯈꯤꯒꯗꯕꯅꯤ ꯋꯥꯗꯣ ꯍꯥꯏꯔꯝꯂꯒ ꯊꯣꯏꯕꯤ ꯆꯠꯈ꯭ꯔꯦ ꯑꯗꯨꯒ ꯁꯣꯝꯗꯅ ꯅꯤꯡꯊꯧꯒꯤ ꯃꯆꯥꯅꯨꯄꯥ ꯌꯥꯏꯐꯔꯦꯜꯗꯣ ꯃꯅꯥꯏ ꯈꯔꯒ ꯂꯣꯏꯅꯅ ꯈꯥ ꯄꯥꯡꯅ ꯂꯩꯔꯤꯕ ꯈꯨꯡꯒꯪ ꯑꯗꯨꯗ ꯆꯠꯅꯕꯒꯤ ꯁꯦꯝ ꯁꯥꯕ ꯂꯣꯏꯔꯤ ꯃꯄꯥꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯇꯨꯅ ꯏꯄꯥ ꯅꯤꯡꯊꯧ ꯅꯆꯥ ꯆꯠꯅꯕꯒꯤ ꯁꯦꯝ ꯁꯥꯕ ꯂꯣꯏꯖꯔꯦ ꯌꯧꯅꯕ ꯇꯧꯔꯣ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯈꯨꯟꯖꯥꯁꯤꯡꯗꯣ ꯋꯥꯔꯧꯗꯅꯕ ꯏꯆꯥꯅ ꯈꯔ ꯍꯥꯏꯔꯝꯃꯨꯀꯣ ꯑꯗꯨꯒ ꯂꯝꯕꯤ ꯊꯣꯡ ꯑꯃꯗꯤ ꯄ꯭ꯔꯖꯥꯁꯤꯡ ꯑꯗꯨꯒꯤ ꯑꯋꯥ ꯅꯨꯡꯉꯥꯏꯁꯨ ꯌꯦꯡꯁꯤꯜꯂꯛꯎ ꯃꯄꯥꯒꯤ ꯌꯥꯊꯪ ꯄꯨꯗꯨꯅ ꯃꯃꯥ ꯂꯩꯃꯒꯤ ꯃꯅꯥꯛꯇ ꯑꯃꯨꯛ ꯆꯪꯂꯛꯏ ꯑꯗꯨꯒ ꯌꯥꯏꯐꯊꯧꯖꯥꯜ ꯅꯤꯖꯔꯔꯤ ꯃꯃꯥꯅꯁꯨ ꯃꯆꯥꯒꯤ ꯈꯣꯡꯆꯠ ꯑꯗꯣ ꯃꯥꯏ ꯄꯥꯛꯆꯔꯣ ꯍꯥꯏꯅ ꯌꯥꯏꯐꯃꯪꯒꯣꯜ ꯄꯤꯕꯤꯔꯛꯂꯤ ꯑꯁꯨꯝꯅ ꯔꯥꯖꯀꯨꯃꯥꯔ ꯑꯗꯣ ꯁꯒꯣꯜ ꯇꯣꯡꯕ ꯃꯅꯥꯏ ꯈꯔꯒ ꯂꯣꯏꯅꯅ ꯌꯥꯝꯅ ꯆꯝꯕ ꯐꯤꯖꯦꯠ ꯁꯦꯠꯇꯨꯅ ꯈꯣꯡꯁꯥꯜꯂꯛꯂꯤ ꯃꯈꯣꯏꯅ ꯂꯥꯛꯂꯤꯕ ꯂꯝ ꯑꯗꯣ ꯐꯅ ꯌꯥꯝꯅ ꯊꯥꯞꯄ ꯃꯔꯝꯅ ꯅꯨꯃꯤꯠ ꯇꯥꯔꯨꯝ ꯇꯧꯔꯛꯄ ꯃꯇꯝ ꯑꯗꯨꯗ ꯔꯥꯖꯀꯨꯃꯥꯔ ꯍꯣꯏꯗꯣ ꯌꯧꯔꯛꯂꯤ ꯑꯗꯨꯅ ꯃꯈꯣꯏꯗꯣ ꯍꯥꯟꯅꯗꯒꯤ ꯃꯁꯤ ꯊꯣꯛꯀꯅꯤ ꯈꯪꯕ ꯃꯔꯝꯅ ꯃꯈꯣꯏꯅ ꯂꯩꯅꯅꯕꯒꯤ ꯁꯦꯝ ꯁꯥꯅꯕ ꯄꯣꯠꯂꯝ ꯈꯨꯗꯤꯡꯃꯛ ꯄꯨꯔꯛꯂꯤꯕꯅꯤ ꯃꯗꯨ ꯇꯧꯔꯒ ꯃꯐꯝ ꯆꯥꯕ ꯖꯒꯥ ꯑꯃ ꯌꯦꯡꯂꯒ ꯑꯍꯤꯡꯗꯨꯃ ꯂꯩꯅꯕꯒꯤ ꯁꯦꯝ ꯁꯥꯔꯝꯃꯤ ꯑꯗꯨꯒ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯈꯨꯟꯖꯥꯁꯤꯡ ꯑꯗꯨꯅꯁꯨ ꯅꯨꯃꯤꯗꯥꯡ ꯇꯥꯈ꯭ꯔꯕꯅꯤꯅ ꯁꯒꯣꯜ ꯇꯣꯡꯕ ꯃꯤ ꯈꯔ ꯂꯥꯛꯈꯤ ꯍꯥꯏꯕꯗꯤ ꯈꯪꯂꯁꯨ ꯀꯅꯥꯅꯣ ꯀꯔꯤꯅꯣ ꯈꯪꯂꯝꯗꯦ ꯑꯗꯨꯒ ꯁꯣꯝꯗꯅ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯗꯨꯗ ꯊꯣꯏꯕꯤ ꯈꯥꯎ ꯑꯃꯗ ꯆꯦꯡ ꯈꯔ ꯍꯥꯞꯇꯨꯅ ꯄꯨꯔꯛꯏ ꯑꯗꯨꯒ ꯂꯥꯡꯂꯦꯟꯗ ꯄꯤꯔꯒ ꯍꯥꯏ ꯁꯦ ꯁꯤ ꯈꯞꯇꯣꯛꯎ ꯑꯗꯨꯒꯅꯦ ꯊꯣꯡꯉꯨ ꯂꯥꯡꯂꯦꯟ ꯆꯦꯡ ꯑꯗꯨ ꯂꯧꯔꯒ ꯌꯥꯡꯀꯣꯛ ꯄꯥꯏꯔꯒ ꯌꯦꯅꯈꯥꯗ ꯊꯣꯛꯈ꯭ꯔꯤ ꯊꯣꯏꯕꯤꯅ ꯍꯥꯏ ꯀꯩꯅꯣ ꯇꯧꯔꯤꯗꯣ ꯅꯨꯃꯤꯗꯥꯡꯗ ꯆꯦꯡ ꯈꯞꯄꯕು ꯌꯦꯅꯈꯥꯗ ꯈꯩꯕ꯭ꯔꯣ ꯏꯃꯨꯡꯗ ꯈꯩꯌꯨ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯂꯥꯡꯂꯦꯟ ꯆꯦꯡ ꯈꯩꯕ ꯂꯣꯏꯔꯗꯨꯅ ꯆꯥꯛ ꯊꯣꯡꯕꯁꯨ ꯂꯣꯏꯁꯤꯜꯂꯛꯂꯝꯃꯤ ꯃꯍꯥꯛꯅ ꯑꯗꯨꯛ ꯋꯥꯅ ꯊꯣꯡꯂꯤꯕ ꯆꯥꯛ ꯑꯗꯣ ꯁꯤꯡ ꯀꯪꯕ ꯋꯥꯠꯄꯗꯒꯤ ꯃꯩꯆꯥꯛ ꯐꯕꯗꯤ ꯑꯣꯏꯔꯝꯗꯦ ꯅꯍꯥꯟꯈꯩꯒꯤ ꯃꯇꯝꯗꯤ ꯃꯍꯥꯛ ꯅꯨꯃꯤꯗꯥꯡꯒꯤ ꯆꯥꯛ ꯊꯣꯡꯅꯅꯕ ꯁꯤꯡ ꯀꯩ ꯅꯤꯡꯊꯤꯅ ꯌꯦꯡꯁꯤꯟꯖꯕꯅꯤ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯃꯍꯥꯛ ꯃꯊ꯭ꯋꯥꯏ ꯈꯔ ꯅꯨꯡꯉꯥꯏꯇꯕꯒ ꯀꯩꯒ ꯇꯧꯗꯨꯅ ꯁꯤꯡ ꯑꯗꯣ ꯃꯔꯥꯡ ꯀꯥꯏꯅ ꯄꯨꯁꯤꯜꯍꯧꯗ꯭ꯔꯤ ꯃꯤꯀꯨꯞ ꯈꯔꯒꯤ ꯃꯇꯨꯡ ꯂꯥꯡꯂꯦꯟ ꯆꯥꯛ ꯊꯤꯕ ꯂꯣꯏꯔꯦ ꯆꯥꯛꯇꯨ ꯎꯕꯗ ꯃꯇꯣꯝꯇ ꯈꯜꯂꯤ ꯑꯩꯃ ꯆꯥꯛꯁꯤꯗꯤ ꯆꯦꯡ ꯆꯪꯉꯦꯗꯅ ꯁꯤꯗꯤ ꯀꯃꯥꯏꯅ ꯇꯧꯅꯤ ꯋꯥꯈꯜꯗꯣ ꯈꯜꯂꯤꯉꯩ ꯊꯣꯏꯕꯤ ꯆꯪꯂꯛꯏ ꯑꯗꯨꯒ ꯍꯥꯏꯔꯔꯤ ꯍꯥꯏ ꯆꯥꯛ ꯂꯣꯏꯔꯕ꯭ꯔꯥ ꯂꯣꯏꯔꯦ ꯏꯗꯣꯝꯆꯥ ꯀꯗꯥꯏ ꯅꯅꯥꯎꯒꯤ ꯁꯔꯨꯛ ꯄꯤꯔꯛꯎ ꯂꯥꯡꯂꯦꯟ ꯆꯥꯛꯇꯣ ꯃꯃꯤꯠꯇꯨꯅ ꯐꯂꯞ ꯌꯦꯡꯉꯤ ꯑꯗꯨꯒ ꯄꯤꯔꯛꯂꯤ ꯊꯣꯏꯕꯤ ꯆꯥꯛꯇꯨ ꯎꯕꯗ ꯍꯥꯏꯔꯛꯏ ꯀꯩꯅꯣ ꯆꯥꯛꯁꯤꯗꯤ ꯂꯥꯡꯂꯦꯟ ꯈꯨꯝꯗꯕ ꯌꯥꯗꯕꯗꯒꯤ ꯈꯨꯝꯂꯛꯏ ꯏꯗꯣꯝꯆꯥ ꯉꯁꯤꯗꯤ ꯆꯥꯛꯁꯦ ꯆꯦꯡ ꯈꯔ ꯆꯪꯈ꯭ꯔꯦ
ꯊꯣꯏꯕꯤ ꯆꯥꯛꯇꯣ ꯈꯔ ꯂꯧꯔꯒ ꯃꯌꯥꯗ ꯍꯨꯛꯆꯤꯟꯗꯨꯅ ꯁꯥꯏꯔꯒ ꯌꯦꯡꯉꯤ ꯑꯗꯨꯒ ꯍꯦꯛ ꯊꯪꯅꯕ ꯃꯤꯀꯨꯞꯇꯅ ꯆꯥꯛꯇꯣ ꯑꯃꯨꯛ ꯐꯠ ꯀꯥꯝꯊꯣꯔꯛꯇꯨꯅ ꯃꯈꯥ ꯇꯥꯔꯛꯏ ꯁꯤꯒꯤ ꯆꯥꯛꯁꯤꯗꯤ ꯅꯣꯏꯒꯤ ꯅꯃꯥ ꯅꯄꯥ ꯁꯤꯕꯗꯨꯗ ꯄꯤꯖꯔꯨꯁꯣ ꯂꯥꯡꯂꯦꯟ ꯋꯥꯗꯤ ꯍꯥꯏꯗꯦ ꯇꯨꯃꯤꯟꯅ ꯂꯨꯞꯊꯗꯨꯅ ꯂꯩꯔꯤ ꯀꯨꯃꯥꯔꯁꯨ ꯆꯥꯛ ꯆꯥꯕ ꯆꯪꯂꯛꯏ ꯊꯣꯏꯕꯤ ꯏꯁꯧ ꯑꯗꯨꯝ ꯂꯥꯡꯂꯤ ꯅꯠꯇꯦꯅꯦ ꯑꯩꯅ ꯂꯩꯇ ꯂꯩꯇ ꯆꯦꯡꯁꯦ ꯋꯥꯠꯂꯛꯂꯤ ꯑꯗꯨꯒ ꯅꯪꯅ ꯇꯔꯥꯏ ꯇꯔꯥꯏ ꯆꯥꯛ ꯆꯦꯡ ꯆꯪꯉꯦ ꯀꯥꯏꯅ ꯃꯁꯤꯅꯦ ꯃꯁꯤꯗ ꯐꯨꯔꯒ ꯐꯒꯗꯕꯅꯤ ꯊꯕꯛ ꯇꯧꯕꯗ ꯅꯆꯪꯗꯦꯕ ꯋꯥꯗꯣ ꯍꯥꯏꯗꯨꯅ ꯂꯥꯡꯂꯦꯟꯒꯤ ꯃꯁꯝꯗꯣ ꯍꯦꯛꯇ ꯂꯥꯝꯗꯨꯅ ꯐꯣꯏ ꯀꯨꯃꯥꯔꯅ ꯈꯥꯝꯗꯨꯅ ꯍꯥꯏ ꯌꯥꯔꯦ ꯌꯥꯔꯦ ꯑꯩ ꯌꯦꯡꯒꯦꯁꯦ ꯀꯌꯥꯝ ꯆꯪꯕꯅꯣꯕ ꯋꯥꯗꯣ ꯍꯥꯏꯗꯨꯅ ꯀꯨꯃꯥꯔ ꯃꯥꯒꯤ ꯆꯥꯛ ꯁꯔꯨꯛꯇꯣ ꯂꯧꯔꯒ ꯑꯦꯟꯁꯥꯡ ꯍꯩꯖꯤꯟꯗꯨꯅ ꯆꯥꯛꯈꯣꯝ ꯑꯃ ꯍꯨꯛꯂꯝꯃꯤ ꯃꯥꯁꯨ ꯃꯤꯀꯨꯞ ꯐꯥꯕ ꯅꯪꯗ꯭ꯔꯤꯉꯩ ꯆꯥꯛꯇꯣ ꯑꯣꯊꯣꯛꯂꯒ ꯍꯥꯏꯔꯛꯏ ꯁꯤꯕꯨ ꯆꯥꯛ ꯑꯦꯟꯁꯥꯡꯅꯦꯅ ꯊꯣꯡꯂꯒ ꯑꯩꯈꯣꯏꯗ ꯄꯤꯖꯔꯤꯕꯅꯤꯅꯦ ꯈꯨꯔꯥꯇꯣꯟ ꯑꯩ ꯁꯣꯏꯈ꯭ꯔꯦ ꯊꯣꯏꯕꯤꯅ ꯍꯩ ꯀꯔꯤꯒꯤ ꯁꯣꯏꯕꯅꯣ ꯅꯪꯗ ꯌꯨꯝꯁꯦ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯣ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ ꯑꯩꯅ ꯅꯪ ꯂꯩꯕꯁꯦ ꯏꯃꯨꯡꯁꯦ ꯇꯨꯝꯗꯧꯔꯦ ꯍꯩ ꯌꯨꯝ ꯇꯥꯛꯀꯩ ꯇꯥꯛꯄꯤ ꯑꯣꯜꯂꯛꯈꯤ ꯑꯣꯏꯅ ꯇꯧꯔꯗꯅ ꯋꯥꯗꯣ ꯍꯥꯏꯗꯨꯅ ꯂꯥꯡꯂꯦꯟꯗꯣ ꯍꯟꯖꯤꯟ ꯍꯟꯖꯤನ್ ꯐꯨꯕꯤꯔꯦ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯏꯃꯨꯡꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡꯗꯣ ꯂꯣꯏꯅ ꯇꯨꯝꯅꯈ꯭ꯔꯦ ꯂꯥꯡꯂꯦꯟ ꯑꯊꯦꯡꯕ ꯑꯍꯤꯡ ꯑꯗꯨꯗ ꯍꯧꯒꯠꯂꯛꯇꯨꯅ ꯃꯅꯥꯎꯅꯨꯄꯤ ꯊꯥꯖꯅ ꯇꯨꯝꯂꯤꯕ ꯀꯥ ꯑꯗꯨꯗ ꯂꯥꯛꯇꯨꯅ ꯊꯣꯡꯅꯥꯎꯗꯣ ꯃꯈꯨꯠꯅ ꯍꯥꯏꯐꯦꯠ ꯏꯟꯊꯣꯛꯂꯒ ꯌꯦꯡꯉꯤ ꯑꯗꯨꯕꯨ ꯊꯥꯖꯁꯨ ꯇꯨꯝꯗ꯭ꯔꯤ ꯃꯥꯜꯂꯦ ꯃꯍꯥꯛ ꯍꯤꯞꯂꯤ ꯍꯥꯏꯕꯗꯤ ꯈꯪꯉꯤ ꯑꯗꯨꯕꯨ ꯃꯁꯥꯗꯣ ꯂꯣꯡꯅ ꯍꯤꯞꯂꯒ ꯃꯃꯤꯠ ꯄꯥꯡꯕꯒꯨꯝꯅ ꯂꯩꯔꯤ ꯂꯥꯡꯂꯦꯟꯁꯨ ꯃꯗꯨ ꯎꯕꯗ ꯊꯣꯡꯅꯥꯎꯗꯣ ꯇꯞꯅ ꯊꯤꯡꯖꯤꯜꯂꯤ ꯑꯗꯨꯒ ꯍꯥꯏ ꯏꯆꯦꯒꯤ ꯊꯥꯖ ꯉꯁꯤꯗꯒꯤ ꯏꯆꯤꯟ ꯏꯅꯥꯎ ꯀꯥꯏꯅꯕ ꯇꯥꯔꯦ ꯍꯌꯦꯡ ꯅꯣꯡꯉꯥꯜꯂꯛꯄꯗ ꯅꯪꯗꯤ ꯏꯆꯦꯒꯤ ꯈꯣꯟꯖꯦꯜꯁꯦ ꯇꯥꯔꯔꯣꯏꯗꯣ ꯑꯗꯨꯒ ꯏꯆꯦꯅꯁꯨ ꯏꯅꯥꯎꯒꯤ ꯈꯣꯟꯖꯦꯜꯗꯣ ꯇꯥꯕ ꯐꯪꯂꯔꯣꯏ ꯋꯥꯗꯣ ꯍꯥꯏꯗꯨꯅ ꯂꯥꯡꯂꯦꯟ ꯀꯞꯂꯤ ꯃꯄꯥꯟꯗ ꯂꯥꯡꯂꯦꯟꯅ ꯋꯥ ꯍꯥꯏꯔꯒ ꯀꯞꯄꯒꯤ ꯁꯃꯤꯟ ꯑꯃ ꯊꯥꯖꯅ ꯃꯁꯥꯗ ꯐꯥꯎꯔꯛꯇꯨꯅ ꯃꯥꯁꯨ ꯐꯨꯛ ꯍꯧꯒꯠꯂꯒ ꯊꯣꯡꯅꯥꯎ ꯃꯌꯥꯗꯨꯗ ꯆꯪꯁꯤꯜꯂꯛꯇꯨꯅ ꯀꯧꯔꯛꯏ ꯏꯆꯦ ꯆꯦ ꯊꯥꯖꯒꯤ ꯈꯣꯟꯖꯦꯜ ꯇꯥꯕꯗ ꯂꯥꯡꯂꯦꯟꯗꯣ ꯃꯈꯥꯗ ꯁꯠ ꯐꯝꯊꯔꯒ ꯃꯆꯤꯝꯕꯥꯜꯗꯣ ꯃꯈꯨꯠꯅ ꯈꯨꯝꯖꯤꯟꯗꯨꯅ ꯃꯄꯤꯗꯣ ꯇꯞ ꯇꯞ ꯇꯥꯔꯛꯂꯤ ꯊꯥꯖꯁꯨ ꯑꯃꯨꯛ ꯑꯅꯤꯔꯛ ꯀꯧꯔꯝꯂꯒ ꯀꯅꯥꯃꯠꯇ ꯈꯨꯝꯂꯛꯇꯕꯗꯨꯗ ꯃꯥꯁꯨ ꯃꯥꯒꯤ ꯐꯃꯨꯡꯗ ꯀꯥꯈꯠꯇꯨꯅ ꯍꯤꯞꯈ꯭ꯔꯦ ꯂꯥꯡꯂꯦꯟ ꯃꯗꯣꯝ ꯅꯥꯁꯣꯟ ꯄꯤꯛꯅ ꯍꯥꯏꯖꯩ ꯏꯆꯦꯅ ꯆꯠꯂꯝꯗꯥꯏꯒꯤ ꯃꯤꯀꯨꯞꯇ ꯇꯥꯛꯂꯝꯗꯦ ꯍꯥꯏꯅ ꯁꯥꯎꯒꯅꯨꯀꯣ ꯏꯅꯥꯎꯗꯤ ꯂꯥꯏꯕꯛ ꯐꯕꯤꯅꯤ ꯅꯨꯡꯉꯥꯏꯅ ꯂꯩꯍꯧꯔꯣꯀꯣ ꯏꯆꯦꯒꯤ ꯅꯨꯡꯁꯤꯕꯤ ꯏꯆꯦ ꯆꯠꯂꯒꯦ ꯑꯁꯨꯝꯅ ꯃꯍꯥꯛ ꯃꯐꯝ ꯑꯗꯨꯗ ꯉꯥꯏꯍꯥꯛ ꯀꯞꯂꯕ ꯃꯇꯨꯡ ꯌꯨꯝꯒꯤ ꯊꯣꯡꯗꯣ ꯍꯥꯡꯗꯣꯛꯇꯨꯅ ꯊꯣꯛꯂꯛꯂꯤ ꯑꯊꯦꯡꯕ ꯑꯍꯤꯡ ꯑꯣꯏꯕꯅ ꯃꯍꯥꯛꯁꯨ ꯃꯁꯥꯗꯣ ꯀꯤꯕꯗꯤ ꯐꯥꯎꯔꯤꯕꯅꯤ ꯇꯨꯡꯃꯥꯡ ꯑꯃꯗꯤ ꯅꯥꯛ ꯌꯦꯠꯇ ꯀꯅꯥ ꯂꯥꯛꯂꯤ ꯍꯥꯏꯅ ꯍꯟꯅ ꯍꯟꯅ ꯌꯦꯡꯗꯨꯅ ꯃꯍꯥꯛꯇꯤ ꯑꯗꯨꯝ ꯆꯠꯈ꯭ꯔꯦ ꯑꯗꯨꯒ ꯊꯥꯖꯗꯤ ꯃꯆꯦ ꯆꯠꯈ꯭ꯔꯦ ꯍꯥꯏꯕ ꯈꯪꯗꯕꯅꯤꯅ ꯃꯗꯣꯝ ꯍꯥꯏꯖꯩ ꯏꯆꯦ ꯍꯌꯦꯡꯗꯤ ꯅꯝꯗꯅ ꯑꯩ ꯀꯥꯁꯤꯗꯒꯤ ꯊꯣꯔꯛꯀꯗꯣꯏꯅꯤ ꯑꯗꯨꯒ ꯍꯥꯟꯅꯒꯤ ꯃꯇꯧꯒꯨꯝ ꯏꯆꯤꯜ ꯏꯅꯥꯎ ꯂꯩꯔꯗꯣꯏꯅꯤ ꯁꯣꯝꯗꯅ ꯀꯝꯗꯧꯔꯤ ꯂꯥꯡꯂꯦꯟꯁꯨ ꯃꯥꯒꯤ ꯃꯈꯣꯡꯅ ꯄꯨꯕ ꯃꯥꯏꯀꯩꯗꯅꯤ ꯃꯍꯥꯛꯅ ꯂꯥꯛꯂꯤꯕꯗꯣ ꯃꯍꯥꯛꯅ ꯁꯨꯝ ꯂꯥꯛꯄꯗ ꯌꯥꯝꯅ ꯊꯥꯖꯗꯅ ꯂꯝꯕꯤꯒꯤ ꯃꯇꯥꯏ ꯑꯣꯏꯔꯞꯅ ꯈꯔ ꯄꯥꯛꯄ ꯖꯒꯥ ꯑꯃꯗ ꯗꯝꯕꯨꯔ ꯈꯟꯗꯨꯅ ꯌꯨꯝ ꯑꯃꯒꯨꯝꯅ ꯅꯤꯡꯊꯤꯅ ꯁꯥꯔꯒ ꯃꯩꯅ ꯄꯨꯡꯉꯥꯟ ꯉꯥꯟꯅ ꯂꯩꯔꯝꯕꯗꯣ ꯍꯦꯛ ꯊꯦꯡꯅꯔꯤ ꯃꯗꯨ ꯎꯕꯗ ꯂꯥꯡꯂꯦꯟ ꯉꯛꯄꯁꯨ ꯐꯥꯎꯏ ꯑꯗꯨꯒ ꯇꯞꯅ ꯇꯞꯅ ꯆꯪꯁꯤꯟꯗꯨꯅ ꯌꯦꯡꯖꯔꯝꯃꯤ ꯑꯗꯨꯕꯨ ꯅꯨꯄꯥ ꯉꯥꯛꯇ ꯂꯩꯕ ꯃꯐꯝ ꯑꯃꯈꯛ ꯑꯣꯏꯔꯝꯃꯤ ꯇꯥꯟꯖꯥ ꯑꯁꯤꯗ ꯔꯥꯖꯀꯨꯃꯥꯔꯕꯨ ꯁꯦꯟꯅꯔꯤꯕ ꯃꯅꯥꯏ ꯅꯨꯄꯥ ꯑꯅꯤꯗꯨꯁꯨ ꯃꯈꯣꯏ ꯃꯅꯨꯡꯗ ꯋꯥꯔꯤ ꯋꯥꯇꯥꯏ ꯉꯥꯏꯍꯥꯛ ꯇꯧꯔꯨꯔꯕ ꯃꯇꯨꯡ ꯊꯣꯛꯂꯛꯄꯒ ꯃꯄꯥ ꯍꯦꯛ ꯆꯥꯅꯔꯦ ꯂꯥꯡꯂꯦꯟꯁꯨ ꯃꯤ ꯊꯣꯛꯂꯛꯈ꯭ꯔꯦ ꯍꯥꯏꯕꯒꯤ ꯁꯃꯤꯟ ꯐꯪꯂꯗꯨꯅ ꯃꯁꯤ ꯑꯃꯗ ꯃꯁꯥꯗꯣ ꯁꯠ ꯂꯩꯁꯤꯜꯂꯤ ꯇꯥꯟꯖꯥ ꯑꯁꯤꯗ ꯔꯥꯖꯀꯨꯃꯥꯔ ꯃꯁꯥꯃꯛꯁꯨ ꯃꯄꯥꯜꯗ ꯊꯣꯛꯂꯛꯂꯦ ꯂꯥꯡꯂꯦꯟꯗꯣ ꯑꯍꯥꯟꯕꯗꯗꯤ ꯅꯨꯄꯥ ꯑꯅꯤꯈꯛꯇꯪ ꯑꯣꯏꯕꯅꯤꯅ ꯀꯤꯔꯕꯁꯨ ꯈꯔ ꯐꯔꯝꯃꯤ ꯍꯧꯖꯤꯛꯇꯤ ꯅꯨꯄꯥ 10ꯃꯨꯛ ꯁꯨꯔꯛꯄꯁꯤꯗ ꯃꯍꯥꯛ ꯃꯁꯥꯗꯣ ꯌꯥꯝꯅ ꯄꯥꯈꯠꯄ ꯐꯥꯎꯔꯛꯂꯦ ꯃꯍꯥꯛ ꯁꯤꯕꯗꯤ ꯑꯔꯥꯏꯕꯅꯤ ꯀꯔꯤꯒꯨꯝꯕ ꯅꯨꯄꯥꯁꯤꯡ ꯑꯗꯨꯅ ꯃꯥꯕꯨ ꯎꯈꯤꯕ ꯊꯣꯛꯂꯕꯗꯤ ꯃꯍꯥꯛꯀꯤ ꯏꯀꯥꯏ ꯈꯨꯝꯅꯕꯗ ꯇꯦꯝꯁꯤꯡꯅꯕꯤꯔꯛꯀꯗ꯭ꯔꯥ ꯄꯥꯈꯠꯆꯩ ꯑꯗꯨꯅ ꯃꯍꯥꯛꯇꯣ ꯁꯣꯔ ꯐꯥꯎꯕ ꯍꯣꯟꯕ ꯀꯤꯔꯦ ꯑꯁꯨꯝꯅ ꯈꯟꯅ ꯈꯟꯅ ꯃꯍꯥꯛꯁꯨ ꯃꯈꯣꯡꯗꯣ ꯇꯞꯅ ꯇꯞꯅ ꯊꯥꯡꯗꯨꯅ ꯃꯥꯕꯨ ꯎꯔꯣꯏꯗꯕ ꯖꯒꯥꯁꯦ ꯀꯗꯣꯝꯗꯅꯣ ꯍꯥꯏꯅ ꯀꯣꯏꯂꯩ ꯂꯩꯗꯨꯅ ꯌꯦꯡꯂꯛꯏ ꯎꯆꯤꯟꯅꯆꯤꯟꯅ ꯑꯣꯏ ꯊꯪꯕ ꯅꯥꯀꯜ ꯑꯗꯨꯗ ꯐꯥꯎꯔꯒ ꯆꯠꯄ ꯌꯥꯕ ꯂꯝꯕꯤ ꯑꯃ ꯎꯔꯛꯂꯤ ꯃꯗꯨ ꯇꯝꯅ ꯃꯈꯣꯡꯗꯣ ꯇꯞꯅ ꯇꯞꯅ ꯊꯥꯡꯗꯨꯅ ꯑꯃꯨꯛ ꯂꯥꯛꯄ ꯍꯧꯔꯛꯂꯤ ꯁꯣꯝꯗꯅ ꯂꯥꯡꯂꯦꯟꯅ ꯇꯧꯔꯤꯕꯗꯣ ꯃꯈꯣꯏꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯨꯗꯒꯤ ꯊꯣꯛꯂꯛꯄ ꯃꯩꯉꯥꯜ ꯑꯗꯨꯗꯒꯤ ꯔꯥꯖꯀꯨꯃꯥꯔꯒꯤ ꯃꯅꯥꯏ ꯅꯨꯄꯥ ꯑꯃꯅ ꯎꯠꯊꯣꯛꯈ꯭ꯔꯦ ꯑꯗꯨꯅ ꯀꯅꯥꯅꯣ ꯍꯥꯏꯅ ꯈꯪꯂꯥꯎ ꯂꯥꯎꯔꯛꯏ ꯑꯁꯨꯝꯅ ꯂꯥꯎꯔꯛꯄꯗꯨꯗ ꯃꯅꯥꯏ ꯅꯨꯄꯥꯅ ꯌꯦꯡꯂꯤꯕ ꯃꯥꯏꯀꯩ ꯑꯗꯣꯝꯗ ꯔꯥꯖꯀꯨꯃꯥꯔꯁꯨ ꯃꯤꯠꯌꯦꯡ ꯊꯝꯂꯛꯏ
ꯑꯗꯨꯒ ꯁꯣꯝꯗꯁꯨ ꯈꯣꯟꯖꯦꯜ ꯑꯗꯣ ꯍꯦꯛ ꯇꯥꯕꯗ ꯇꯞꯅ ꯇꯞꯅ ꯃꯈꯣꯡ ꯊꯥꯡꯗꯨꯅ ꯆꯠꯂꯝꯕꯤ ꯂꯥꯡꯂꯦꯟꯗꯣ ꯈꯪꯍꯧꯗꯦ ꯂꯩꯖꯕꯤ ꯊꯧꯅꯥ ꯄꯨꯊꯣꯛꯇꯨꯅ ꯀꯟꯅ ꯍꯦꯛꯇ ꯆꯦꯟꯈꯤꯕ꯫ ꯃꯗꯨ ꯎꯕꯗ ꯔꯥꯖꯀꯨꯃꯥꯔ ꯃꯁꯥ ꯌꯥꯎꯅ ꯂꯥꯡꯂꯦꯟꯕꯨ ꯉꯥꯏꯈꯣ ꯍꯥꯏꯅ ꯇꯥꯟꯅꯔꯛꯂꯤ꯫ ꯃꯈꯣꯏꯅ ꯈꯜꯂꯤꯕꯗꯨꯅ ꯑꯇꯩ ꯅꯠꯇꯦ ꯃꯈꯣꯏꯒꯤ ꯑꯔꯣꯟ ꯑꯊꯨꯞ ꯌꯦꯡꯕ ꯂꯥꯛꯄ ꯌꯦꯛꯅꯕꯒꯤ ꯃꯤꯔ ꯍꯥꯏꯅ ꯇꯥꯟꯅꯔꯛꯂꯤꯕꯅꯤ꯫ ꯂꯥꯡꯂꯦꯟꯁꯨ ꯑꯃꯝꯕ ꯃꯔꯛꯇꯨꯗ ꯃꯥꯏꯀꯩ ꯁꯂꯥꯏ ꯈꯪꯗ ꯆꯦꯜꯂꯤ꯫ ꯑꯗꯨꯒ ꯔꯥꯖꯀꯨꯃꯥꯔꯒꯤ ꯃꯅꯥꯏ ꯅꯨꯄꯥꯁꯤꯡ ꯑꯗꯨꯅꯁꯨ ꯂꯥꯡꯂꯦꯟꯕꯨ ꯐꯪꯅꯕ ꯇꯥꯟꯅꯔꯛꯂꯤ꯫ ꯅꯨꯄꯤ ꯃꯆꯥꯅ ꯆꯦꯟꯗꯅ ꯀꯗꯥꯏ ꯇꯥꯟꯅ ꯆꯦꯟꯒꯅꯤ? ꯂꯝꯕꯤꯗꯨꯅꯒ ꯃꯝꯕꯅꯤ꯫ ꯑꯗꯨꯒ ꯈꯔ ꯆꯦꯜꯂꯕ ꯃꯇꯨꯡ ꯈꯨꯗꯤ ꯊꯤꯗꯨꯅ ꯑꯃꯨꯛ ꯇꯨꯁꯤꯜꯂꯝꯃꯤ꯫ ꯃꯗꯨꯒꯤ ꯇꯥꯟꯖꯥ ꯑꯗꯨ ꯂꯧꯗꯨꯅ ꯔꯥꯖꯀꯨꯃꯥꯔꯒꯤ ꯃꯅꯥꯏ ꯅꯨꯄꯥꯁꯤꯡ ꯑꯗꯨꯅ ꯆꯦꯟꯁꯤꯜꯂꯒ ꯂꯥꯡꯂꯦꯟꯕꯨ ꯐꯥꯈ꯭ꯔꯦ꯫ ꯂꯥꯡꯂꯦꯟꯁꯨ ꯎꯄꯥꯏ ꯂꯩꯔꯔꯣꯏ ꯈꯜꯂꯗꯨꯅ ꯍꯥꯏꯔꯛꯂꯤ, ꯅꯈꯣꯏꯕꯨ ꯀꯅꯥ ꯀꯅꯥꯅꯣ? ꯑꯩꯕꯨ ꯊꯥꯗꯣꯛꯄꯤꯌꯣ, ꯑꯩꯕꯨ ꯐꯥꯒꯅꯨ꯫ ꯍꯦ, ꯅꯪ ꯀꯅꯥꯅꯣ? ꯅꯔꯣꯟ ꯆꯨꯃꯨ꯫ ꯏꯕꯨꯡꯁꯤꯡ, ꯅꯆꯟꯒꯤ ꯃꯤꯆꯝꯅꯦ, ꯅꯆꯟꯕꯨ ꯅꯨꯡꯁꯤꯕꯤꯌꯨ꯫ ꯃꯅꯥꯏ ꯑꯃꯅ, ꯍꯦ, ꯅꯪꯅ ꯍꯥꯏꯔꯒ ꯑꯩꯈꯣꯏꯅ ꯍꯦꯛꯇ ꯊꯥꯖꯒꯗ꯭ꯔꯣ? ꯇꯥꯟꯖꯥ ꯑꯁꯤꯗ ꯔꯥꯖꯀꯨꯃꯥꯔ ꯆꯪꯁꯤꯜꯂꯛꯇꯨꯅ ꯂꯥꯡꯂꯦꯟꯕꯨ ꯊꯥꯗꯣꯛꯅꯕ ꯍꯥꯏꯔꯝꯃꯤ꯫ ꯃꯅꯥꯏ ꯅꯨꯄꯥꯁꯤꯡ ꯑꯗꯨꯁꯨ ꯃꯈꯣꯏꯅ ꯄꯥꯏꯔꯤꯕ ꯂꯥꯡꯂꯦꯟꯒꯤ ꯅꯥꯛ ꯌꯦꯠꯀꯤ ꯈꯨꯗꯥꯡ ꯑꯗꯣ ꯊꯥꯗꯣꯛꯂꯝꯃꯤ꯫ ꯃꯤꯀꯨꯞ ꯑꯁꯤꯗ ꯂꯥꯡꯂꯦꯟꯗꯣ ꯇꯞꯅ ꯍꯥꯏꯔꯛꯂꯤ, ꯏꯕꯨꯡ, ꯅꯪꯕꯨ ꯀꯅꯥꯅꯣ? ꯂꯥꯏꯕꯛ ꯊꯤꯕꯗꯒꯤ ꯊꯤꯔꯕꯤ ꯅꯆꯜ ꯑꯩꯕꯨ ꯊꯥꯗꯣꯛꯈꯣ ꯍꯥꯏꯅ ꯑꯌꯥꯕ ꯄꯤꯕꯗ ꯃꯤꯀꯨꯞ ꯐꯥꯗꯅ ꯑꯩꯕꯨ ꯊꯥꯗꯣꯛꯄꯤꯔꯤꯕ꯫ ꯃꯁꯤꯅ ꯇꯥꯛꯄꯗꯤ ꯏꯕꯨꯡꯁꯦ ꯑꯆꯝꯕ ꯃꯤꯑꯣꯏ ꯑꯃꯗꯤ ꯅꯠꯇ꯭ꯔꯦ ꯍꯥꯏꯕꯅꯤ꯫ ꯔꯥꯖꯀꯨꯃꯥꯔ ꯇꯞꯅ ꯄꯥꯎꯈꯨꯝꯂꯛꯏ, ꯅꯨꯃꯤꯗꯥꯡꯁꯤꯗ ꯅꯨꯄꯤ ꯃꯆꯥ ꯅꯪꯅ ꯀꯗꯥꯏꯗ ꯀꯩꯗꯧꯕ ꯆꯠꯂꯤꯕꯅꯣ? ꯑꯗꯨꯒ ꯃꯐꯝ ꯑꯁꯤꯗ ꯀꯔꯤꯒꯤ ꯂꯨꯝꯗꯨꯅ ꯂꯩꯔꯝꯂꯤꯕ? ꯃꯇꯥꯡ ꯑꯁꯤ ꯌꯧꯔꯛꯂꯕꯗꯗꯤ ꯂꯥꯡꯂꯦꯟꯁꯨ ꯃꯥꯒꯤ ꯃꯐꯝꯗ ꯊꯣꯛꯈꯤꯕ ꯋꯥꯔꯤ ꯄꯨꯝꯕ ꯔꯥꯖꯀꯨꯃꯥꯔꯒꯤ ꯃꯐꯝꯗ ꯇꯝꯖꯔꯝꯃꯤ꯫ ꯃꯗꯨꯒꯤ ꯃꯇꯨꯡ ꯃꯤꯀꯨꯞ ꯈꯔ ꯂꯩꯔꯒ ꯔꯥꯖꯀꯨꯃꯥꯔ ꯁꯣꯔ ꯁꯥꯡꯅ ꯍꯣꯟꯗꯣꯛꯂꯒ ꯋꯥꯔꯤꯗꯨꯒꯤ ꯃꯈꯥ ꯇꯥꯕ ꯋꯥꯍꯪ ꯑꯃ ꯍꯪꯂꯛꯏ, ꯑꯗꯨꯗꯤ ꯅꯪꯗꯤ ꯀꯗꯥꯏꯗ ꯆꯠꯀꯦ ꯍꯥꯏꯅ ꯊꯣꯛꯂꯛꯏꯕ? ꯏꯕꯨꯡ, ꯅꯆꯟꯁꯨ ꯀꯗꯥꯏꯗ ꯆꯠꯀꯗꯕꯅꯣ ꯈꯪꯗꯦ꯫ ꯏꯈꯣꯡ ꯑꯅꯤ ꯑꯁꯤꯅ ꯄꯨꯕ ꯃꯥꯏꯀꯩꯗ ꯑꯁꯨꯝ ꯂꯥꯛꯄꯗ ꯃꯐꯝꯁꯤꯗ ꯏꯕꯨꯡ ꯍꯣꯏꯒ ꯑꯃꯨꯛ ꯊꯦꯡꯅꯔꯤ꯫ ꯑꯗꯣ ꯏꯕꯨꯡ, ꯅꯆꯜꯗꯤ ꯃꯤꯆꯝꯅꯤ, ꯀꯅꯥꯒꯨꯝꯕ ꯐꯠꯇꯕ ꯃꯤꯑꯣꯏ ꯑꯃꯠꯇꯒ ꯃꯔꯤ ꯂꯩꯅꯖꯗꯦ꯫ ꯅꯆꯟ ꯆꯠꯆꯈ꯭ꯔꯒꯦ꯫ ꯔꯥꯖꯀꯨꯃꯥꯔꯅ, ꯑꯩꯅ ꯅꯪꯕꯨ ꯊꯥꯗꯣꯛꯈꯤꯕ ꯍꯥꯏꯕꯁꯦ ꯇꯨꯡꯗ ꯀꯔꯤ ꯑꯣꯏꯔꯛꯀꯅꯤ ꯍꯥꯏꯕ ꯉꯝꯗꯦ꯫ ꯂꯥꯛꯑꯣ, ꯑꯩꯒꯤ ꯃꯥꯡ ꯊꯥꯔꯣ꯫ ꯉꯁꯤ ꯑꯍꯤꯡꯁꯤꯃꯗꯤ ꯑꯩꯈꯣꯏꯒ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯁꯤ꯫ ꯑꯩ ꯂꯩꯔꯤꯉꯩꯗ ꯅꯪꯒꯤ ꯇꯨꯒꯨꯝꯅ ꯁꯣꯛꯄ ꯉꯝꯕ ꯃꯤꯑꯣꯏ ꯑꯃꯠꯇ ꯂꯩꯇꯦ꯫ ꯂꯥꯡꯂꯦꯟꯁꯨ ꯆꯤꯡꯂꯦꯝꯅ ꯍꯥꯏꯔꯛꯂꯤꯕ ꯋꯥꯗꯨ ꯇꯥꯕꯗ ꯉꯝꯂꯣꯏ ꯍꯥꯏꯅ ꯍꯥꯏꯔꯨꯕ ꯌꯥꯗ꯭ꯔꯦ꯫ ꯑꯗꯨꯅ ꯔꯥꯖꯀꯨꯃꯥꯔꯒꯤ ꯃꯃꯥꯡ ꯊꯥꯗꯨꯅ ꯃꯍꯥꯛ ꯆꯠꯄ ꯍꯧꯏ꯫ ꯑꯁꯨꯝꯅ ꯑꯍꯤꯡ ꯑꯗꯨꯃꯗꯤ ꯔꯥꯖꯀꯨꯃꯥꯔꯒꯤ ꯃꯅꯥꯏꯁꯤꯡ ꯑꯗꯨꯅ ꯊꯧꯒꯜ ꯇꯧꯔꯒ ꯃꯈꯣꯏ ꯃꯄꯥꯜꯗ ꯃꯩ ꯍꯧꯗꯨꯅ ꯃꯩꯗꯨꯒꯤ ꯃꯅꯥꯛꯇꯨꯗ ꯔꯥꯖꯀꯨꯃꯥꯔ ꯑꯃꯗꯤ ꯂꯥꯡꯂꯦꯟ ꯐꯝꯗꯨꯅ ꯂꯩꯔꯤ꯫ ꯔꯥꯖꯀꯨꯃꯥꯔꯁꯨ ꯂꯥꯡꯂꯦꯟꯒꯤ ꯋꯥꯔꯤ ꯇꯥꯔꯨꯕꯗꯒꯤ ꯃꯥꯒꯤ ꯊꯃꯣꯏꯗ ꯀꯔꯤꯒꯨꯝꯕ ꯈꯔ ꯈꯟꯗꯕꯗꯤ ꯅꯠꯇꯦ꯫ ꯑꯗꯨꯒ ꯂꯥꯡꯂꯦꯟꯁꯨ ꯃꯩꯒꯤ ꯃꯅꯤꯟꯅ ꯃꯁꯥꯗꯨꯗ ꯌꯩꯔꯛꯄꯗ ꯃꯁꯥꯗꯣ ꯈꯔ ꯋꯥꯔꯨꯕꯒ ꯀꯩꯒ ꯇꯧꯗꯨꯅ ꯃꯥꯗꯤ ꯐꯝꯅ ꯎꯏꯊꯔꯛꯂꯦ꯫ ꯂꯥꯡꯂꯦꯟꯅ ꯎꯏꯔꯤꯕꯗꯨ ꯎꯕꯗ ꯔꯥꯖꯀꯨꯃꯥꯔꯗꯣꯈꯔ ꯆꯪꯁꯤꯟꯗꯨꯅ ꯂꯥꯡꯂꯦꯟꯒꯤ ꯂꯦꯡꯖꯨꯝꯗꯨꯗ ꯃꯈꯨꯠꯅ ꯄꯣꯞ ꯄꯣꯞ ꯊꯥꯔꯒ ꯃꯃꯤꯠ ꯁꯤꯡꯍꯜꯂꯤ꯫ ꯑꯗꯨꯒ ꯋꯥꯗꯤ ꯍꯥꯏꯗꯅ ꯃꯥꯒꯤ ꯂꯦꯡꯖꯨꯝꯗꯨꯗ ꯃꯈꯨꯠꯇꯨ ꯊꯤꯟꯗꯨꯅ ꯁꯤꯗ ꯉꯥꯊꯔꯛꯑꯣ ꯍꯥꯏꯕꯒꯨꯝꯅ ꯇꯧꯔꯝꯃꯤ꯫ ꯂꯥꯡꯂꯦꯟꯗꯣ ꯃꯗꯨ ꯎꯕꯗ ꯎꯏꯊꯔꯨꯔꯕ ꯃꯃꯤꯠꯇꯣ ꯆꯐꯨꯃꯨꯛ ꯂꯥꯎꯊꯣꯛꯂꯒ ꯔꯥꯖꯀꯨꯃꯥꯔꯗ ꯌꯦꯡꯂꯛꯏ꯫ ꯂꯥꯡꯂꯦꯟꯒꯤ ꯃꯇꯧꯗꯨ ꯎꯔꯒ ꯆꯤꯡꯂꯦꯝꯅ ꯂꯩꯖꯔꯝꯕ ꯔꯥꯖꯀꯨꯃꯥꯔꯗꯣ ꯀꯔꯤ ꯈꯜꯂꯛꯂꯕꯅꯣ ꯈꯪꯗꯦ, ꯅꯣꯛꯐꯦꯠ ꯇꯧꯔꯛꯏ꯫ ꯑꯗꯨꯒ ꯃꯉꯛꯇꯣ ꯍꯥꯏꯐꯦꯠ ꯅꯣꯝꯂꯒ ꯀꯔꯤꯃꯇ ꯆꯤꯡꯅꯒꯅꯨ ꯍꯥꯏꯅ ꯇꯥꯛꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯗꯣ ꯍꯧꯈ꯭ꯔꯦ꯫ ꯑꯗꯨꯒ ꯑꯁꯣꯝꯗꯅ ꯀꯝꯗꯧꯔꯤ? ꯅꯣꯡ ꯉꯥꯟꯕ ꯐꯅ ꯀꯨꯏꯔ ꯐꯥꯎꯕꯗ ꯂꯥꯡꯂꯦꯟꯒꯤ ꯃꯋꯥ ꯃꯄꯥꯎ ꯑꯃꯠꯇ ꯇꯥꯔꯛꯇꯕ ꯑꯗꯨꯗꯗꯤ ꯊꯣꯏꯕꯤꯅ ꯍꯧꯗꯣꯛꯂꯨꯒꯦ ꯈꯟꯅ ꯏꯁꯧ ꯍꯥꯏꯐꯦꯠ ꯂꯥꯡꯅ ꯃꯈꯣꯡꯗꯣ ꯒꯝ ꯒꯝ ꯊꯥꯡꯗꯨꯅ ꯆꯪꯂꯛꯄꯅꯤ꯫ ꯑꯗꯨꯕꯨ ꯂꯥꯡꯂꯦꯟꯗꯤ ꯂꯩꯔꯝꯗ꯭ꯔꯦ꯫ ꯑꯗꯨꯗꯒꯤ ꯊꯣꯏꯕꯤꯅ ꯃꯄꯥꯟꯗ ꯄ꯭ꯔꯞ ꯄ꯭ꯔꯞ ꯊꯣꯛꯂꯛꯇꯨꯅ ꯃꯄꯨꯔꯣꯏꯕꯗ ꯂꯥꯡꯂꯦꯟ ꯂꯩꯍꯧꯗꯦ ꯍꯥꯏꯅ ꯇꯝꯂꯔꯤ꯫ ꯑꯁꯨꯝꯅ ꯃꯈꯣꯏꯁꯨ ꯉꯥꯏꯍꯥꯛ ꯌꯦꯡꯈꯤꯁꯤ, ꯃꯔꯟ ナꯏꯅ ꯍꯟꯖꯔꯛꯀꯅꯤ ꯍꯥꯏꯗꯨꯅ ꯂꯩꯊꯣꯛꯂꯨꯔꯦ꯫ ꯑꯗꯨꯕꯨ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝ ꯌꯧꯔꯛꯂꯕ ꯐꯥꯎꯕ ꯂꯥꯡꯂꯦꯟꯗꯤ ꯍꯜꯂꯛꯈꯤꯗ꯭ꯔꯦ꯫ ꯊꯣꯏꯕꯤ ꯃꯆꯥꯅꯨꯄꯤꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯂꯥꯡꯂꯦꯟꯒ ꯋꯥꯔꯤ ꯁꯥꯟꯅꯈꯤꯕ꯭ꯔꯥ ꯍꯥꯏꯅ ꯍꯪꯂꯝꯃꯤ꯫ ꯊꯥꯖꯁꯨ ꯇꯁꯦꯡꯅ ꯈꯪꯗꯕꯅꯤꯅ ꯈꯪꯗꯦ ꯍꯥꯏꯅ ꯈꯨꯝꯂꯛꯏ꯫ ꯑꯗꯨꯒ ꯃꯃꯥꯅ ꯃꯆꯤ ꯍꯪꯕꯒꯤ ꯃꯔꯝꯁꯨ ꯑꯃꯨꯛ ꯍꯪꯂꯛꯏ꯫ ꯊꯣꯏꯕꯤꯁꯨ ꯍꯥꯏꯗꯕ ꯌꯥꯗꯕꯗꯒꯤ ꯑꯁꯦꯡꯕꯗꯣ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯗꯒꯤꯗꯤ ꯊꯥꯖꯗꯣ ꯃꯩ ꯍꯧꯅ ꯁꯥꯎꯗꯨꯅ ꯃꯃꯥꯕꯨ ꯊꯤꯅ ꯆꯩꯔꯛꯏ꯫
Matang asi yauраklabadadi Thoibido tumina laikri. Thajasu ngarang ahing magi kagi thongnau mayada mi amana kappagi khonjel ama haiphet takibado haujiktada wakhal tarai. Mache soidana oiramgani haiba. Aduna kapli tawna hairi. Ichya nang nanaw ingonda kari nungaitaba laiduna chatlamdaigi mikuptu phawba hairamdabano ichya. Asumna mafam marang khangdana Langlendo thiba adum phangkhidre. Aduga somdana Rajkumarna Langlenbu magi konungda puduna lakli. Aduga mama mapa anida Langlenbu masak taklami. Ningthau Maharani aninasu Langlenbu harau konungda lehelami. Aduga somdana Thajado mache thiba phangdrabada sagani thakani haiba khangdre. Asumna matam madi lepa leita chatkiduna chahi mari haujinkhre. Aduna Rajkumarga Langlengasu thamoi tinaduna Mapa ningthauda Rajkumarna haijaduna sauna luhonglami. Langlen masu magi luhongba numit asida manaw nupi Thajabu ningsingduna yamna kaplami. Aduga somdana Thajado tasengna wakhalgi laina naba horakli. Manadi Langlenbu magi hek pokminaba machegumna yamna luna tawjabani. Aduna Langlen leitraba yumduda mahaksu lainingba phauraktre. Machanupina honglakliba mawong matawsi uraga ngasidi Kumar matai manawdo ningamdabana pik thalami. Aduga machanupibusu yamna themjinbirami. Aduga nakal amadana Langlendo maku ibungo ningthau amadi manem ibema Maharani anina kayagi matik luna tawbiriba. Langlenasu makhoibu mabu hek pukchabi mama mapani khanjarami. Nongmagi numit amata yamna thajadana konungi sanathongda chakniba malaba nupi amaga nupa amaga laktuna ningthau unajage hairakle. Wafam ase ningthaugi nakongsu yohankre. Aduna ayaba pirakladuna konung manungda changlakle. Ningthau masu makhoi lakpagi maram hanglami. Matam aduda makhoi anisu hana mamangda thokiba thaudok pumba wari oina liduna ningthauda khanghalami. Aduga thaudok adugi matung machanupina oihoriba phibam adusu hairami. Ngasi ningthaugi konungda lakliba matai manaw anise atay kanasu nate Thoibi matai manawni. Aduga Kumarna makhatana amuksu hairagli. Iningthau ibungo aikhoina lankiba pomba ngakpiduna aigi mara laijadrabi ichanupi Langlenbu amukta phangnaba thibi. Matai manawgi warisi tabada ningthaunasu makhoida yamna jairami. Maramdi mi ama thiba phangdre hairabadi kudakta pau khangalakadabani. Adubu asuk sangkraba chahi kaya asida nupi machado kadaida kamdawna leiramgani haibasu khangde thiba phangadaba mande hairakle. Adudagidi Thoibi matai manawdo kap tuna chatkre. Madugi matung hapta ama leiraga mapa ningthauna machanupa amadi mamong nupido ningthau amadi leimaremi phambal sinabire. Asumna nongmagi numit amada kha pangna leiriba khungang aduda laibak adugi ningthau amadi Maharani animak laktuna praja mayamgi awat apa yingsilani haibagi pau lakli. Pau adu tabada Thaja yamna haraujarami. Maramdi laibak adugi ningthau Maharani anigi mafamda machebu phangnaba thibiyu haijage khanna. Asumna ningthau Maharani anido dolai thakta tongduna khungang ado yaurakli. Thajasu ngasidi ningthau Maharani okadabagi leiriba miyam adugi marakta machebu yaubra haina mangakto thangatuna yenglami. Aduga ngaihaki matung ningthau hoisu yauraktuna manai kharana thaugal tawduna dolaidagi kumtharakle. Ningthauna dolaidagi hek kumtharakpaga Thajado angaubigum chenchinduna ningthaugi makhong koduna kaplaga leikre. Madu ubada tilliba miyam aduna kanano hangnarami. Aduga chingthoknaba hotnarami. Adubu Thajadi ningthaugi makhong koduna mayek sengdraba wahaina kapna ise thibiyu iningthau haina adumak leikre. Ningthausu wakhalga amata tadre. Ningthausu men manga tadi. Tanja asida Maharani su dolai thaktagi kumtharakle. Maharani gi saktam ubada tiliba miyamdo ingaknabasu yaurami. Tanja asida ningthauna magi loinabi yengduna hairakle. Sana nangbu amukta yengune. Langlen mapuroibagi manakta changsilai. Aduga mapuroibagi makhong konduna kaplibi manawnupibu tapna chingthoklaga hairai. Se
ꯅꯪꯒꯤ ꯑꯄꯥꯝꯕ ꯈꯨꯗꯤꯡ ꯑꯩꯉꯣꯟꯗ ꯍꯥꯏꯌꯨ꯫ ꯑꯗꯨꯒ ꯊꯥꯖꯁꯨ ꯃꯃꯥꯏꯗꯣ ꯁꯨꯡꯂꯩ ꯍꯦꯛ ꯂꯩꯊꯣꯛꯇꯅ ꯃꯍꯥꯔꯥꯅꯤꯗ ꯆꯦꯆꯦꯠ ꯀꯣꯟꯁꯤꯟꯗꯨꯅ ꯋꯥ ꯍꯥꯏꯔꯛꯂꯤ꯫ ꯃꯍꯥꯔꯥꯅꯤ ꯏꯕꯦꯝꯃ, ꯑꯩꯕꯨ ꯑꯃꯨꯛꯇ ꯅꯨꯡꯁꯤꯕꯤꯌꯨ꯫ ꯂꯥꯡꯂꯦꯟ ꯃꯥꯅ ꯇꯥꯔꯤꯕ ꯈꯣꯟꯖꯦꯜ ꯑꯁꯦ ꯃꯅꯥꯎꯅꯨꯄꯤꯒꯤꯅꯤ ꯍꯥꯏꯕ ꯈꯪꯂꯦ꯫ ꯑꯗꯨꯒ ꯊꯥꯖꯁꯨ ꯃꯈꯥ ꯇꯥꯔꯛꯂꯤ꯫ ꯑꯩꯒꯤ ꯏꯆꯦꯗꯣ ꯎꯗꯕ ꯀꯨꯏꯔꯦ, ꯃꯥꯕꯨ ꯐꯪꯅꯅꯕ ꯊꯤꯕꯤꯌꯨ, ꯑꯩ ꯏꯆꯦꯕꯨ ꯌꯥꯝꯅ ꯎꯅꯤꯡꯏ꯫ ꯋꯥꯗꯨ ꯍꯥꯏꯗꯨꯅ ꯑꯃꯨꯛꯀꯁꯨ ꯍꯥꯏꯔꯛꯂꯤ꯫ ꯇꯤꯜꯂꯤꯕ ꯃꯤꯌꯥꯝ ꯃꯔꯛ ꯑꯁꯤꯗ ꯑꯩꯒꯤ ꯏꯆꯦꯗꯣ ꯌꯥꯎꯕ꯭ꯔꯣ? ꯌꯥꯎꯔꯕꯗꯤ ꯑꯃꯨꯛꯇ ꯈꯨꯝꯂꯛꯑꯣ ꯏꯆꯦ꯫ ꯂꯥꯡꯂꯦꯟ ꯃꯅꯥꯎꯅꯨꯄꯤꯕꯨ ꯃꯊꯥꯗ ꯆꯦꯠꯅ ꯀꯣꯟꯁꯤꯜꯂꯒ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯞ ꯇꯞ ꯇꯥꯅ ꯍꯥꯏꯔꯛꯏ꯫ ꯏꯆꯦꯒꯤ ꯊꯥꯖ꯫ ꯊꯥꯖ ꯌꯥꯝꯅ ꯉꯛꯅ ꯀꯣꯜꯂꯤꯕꯗꯣ ꯊꯥꯗꯣꯛꯇꯨꯅ ꯇꯞꯅ ꯌꯦꯡꯈꯠꯂꯛꯏ꯫ ꯂꯥꯡꯂꯦꯟ ꯃꯄꯤ ꯇꯞ ꯇꯞ ꯇꯥꯅ "ꯏꯆꯦ ꯂꯥꯛꯑꯦ ꯏꯆꯦꯒꯤ ꯏꯕꯦꯝꯃ"꯫ ꯊꯥꯖ ꯍꯔꯥꯎ ꯅꯨꯡꯉꯥꯏꯕ ꯑꯅꯤꯅ ꯄꯤꯛ ꯊꯟꯈꯤꯗꯨꯅ ꯃꯆꯦꯕꯨ ꯑꯃꯨꯛꯀꯁꯨ ꯆꯦꯠꯅ ꯀꯣꯟꯁꯤꯟꯗꯨꯅ ꯃꯆꯤꯟ ꯃꯅꯥꯎ ꯑꯅꯤꯗꯣ ꯀꯞꯃꯤꯟꯅꯔꯝꯃꯤ꯫ ꯇꯧꯔꯤꯕ ꯃꯇꯧꯗꯨ ꯎꯕꯗ ꯃꯤꯌꯥꯝ ꯑꯗꯨꯁꯨ ꯀꯞꯄ ꯌꯥꯎꯅꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯂꯥꯡꯂꯦꯟꯅ ꯃꯄꯨꯔꯣꯏꯕ ꯅꯤꯡꯊꯧꯗ ꯃꯅꯥꯎꯅꯨꯄꯤꯕꯨ ꯃꯁꯛ ꯇꯥꯛꯂꯝꯃꯤ꯫ ꯇꯥꯟꯖꯥ ꯑꯁꯤꯗ ꯀꯨꯃꯥꯔ ꯃꯇꯩ ꯃꯅꯥꯎꯁꯨ ꯂꯥꯛꯇꯨꯅ ꯂꯦꯞꯂꯔꯤ꯫ ꯃꯈꯣꯏꯗꯤ ꯏꯀꯥꯏꯃꯟꯕꯗꯒꯤ ꯂꯥꯡꯂꯦꯟꯗ ꯀꯧꯕ ꯉꯝꯗ꯭ꯔꯦ꯫ ꯊꯥꯖꯅ ꯍꯔꯥꯎ ꯍꯔꯥꯎ ꯍꯥꯏꯔꯛꯏ꯫ ꯏꯃꯥ, ꯄꯥꯕꯥ, ꯑꯩꯈꯣꯏ ꯆꯦꯁꯦ ꯐꯖꯗ꯭ꯔ ꯌꯦꯡꯉꯨ꯫ ꯃꯃꯥ ꯃꯄꯥ ꯑꯅꯤꯅ ꯇꯨꯃꯤꯟ ꯇꯨꯃꯤꯟ ꯂꯩꯈꯤꯕꯗꯨꯗ ꯊꯥꯖ ꯋꯥꯔꯧꯅ ꯍꯥꯏꯔꯛꯏ꯫ ꯏꯃꯥ, ꯄꯥꯕꯥ, ꯀꯔꯤꯒꯤꯅꯣ ꯅꯣꯏꯅ ꯏꯆꯦ ꯎꯔꯒ ꯀꯧꯗ꯭ꯔꯤꯁꯦ? ꯅꯣꯏ ꯌꯥꯝ ꯐꯠꯇꯦ꯫ ꯊꯣꯏꯕꯤ ꯇꯞꯅ "ꯏꯃꯥꯒꯤ ꯏꯕꯦꯝꯃ, ꯅꯆꯦꯅ ꯏꯃꯥꯈꯣꯏꯕꯨ ꯉꯥꯛꯄꯤꯔꯣꯏꯌꯦ, ꯑꯗꯨꯅ ꯀꯧꯗꯕꯅꯤ"꯫ ꯋꯥꯗꯨ ꯍꯥꯏꯗꯨꯅ ꯇꯞꯅ ꯀꯧꯔꯛꯏ꯫ ꯂꯥꯡꯂꯦꯟ, ꯏꯗꯣꯝꯆꯥ ꯍꯣꯏ ꯅꯪꯒꯤ ꯅꯐꯝꯗ ꯌꯥꯝꯅ ꯂꯥꯟꯈ꯭ꯔꯦ꯫ ꯅꯪꯅ ꯑꯩꯈꯣꯏꯕꯨ ꯉꯥꯛꯄꯤꯕ ꯉꯝꯗ꯭ꯔꯕꯁꯨ ꯃꯔꯥꯜ ꯂꯩꯖꯗ꯭ꯔꯕꯤ ꯅꯅꯥꯎꯅꯨꯄꯤ ꯑꯁꯤꯗꯤ ꯅꯪꯅ ꯉꯥꯛꯄꯤꯌꯨꯀꯣ꯫ ꯂꯥꯡꯂꯦꯟ ꯇꯞꯅ ꯆꯪꯁꯤꯜꯂꯛꯇꯨꯅ "ꯏꯗꯣꯝꯆꯥ, ꯈꯨꯔꯥꯇꯣꯟ, ꯅꯆꯥꯅ ꯀꯅꯥꯗꯁꯨ ꯋꯥꯔꯧꯕ ꯂꯩꯖꯗꯦ, ꯍꯧꯈꯤꯕ ꯄꯨꯝꯕ ꯀꯥꯎꯊꯣꯛꯄꯤꯔꯣ"꯫ ꯀꯨꯃꯥꯔꯅ "ꯏꯆꯥꯗꯤ ꯄꯨꯛꯆꯦꯜ ꯆꯥꯎꯕꯤ ꯑꯈꯥꯡ ꯀꯟꯕꯤꯅꯤ, ꯑꯗꯨꯅ ꯅꯐꯝꯗ ꯏꯔꯥꯜ ꯂꯤꯁꯤꯡ ꯂꯤꯁꯤꯡ ꯂꯪꯖꯈ꯭ꯔꯕ ꯐꯠꯈꯤꯗ꯭ꯔꯕ ꯑꯩꯈꯣꯏꯕꯨ ꯍꯧꯖꯤꯛꯁꯨ ꯉꯥꯛꯄꯤꯕ ꯉꯝꯂꯤ ꯏꯆꯥꯅ"꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯈꯔꯅꯤ ꯈꯨꯡꯒꯪ ꯑꯁꯤꯗ ꯂꯩꯗꯨꯅ ꯄ꯭ꯔꯖꯥ ꯃꯌꯥꯝꯒꯤ ꯑꯋꯥꯠ ꯑꯄꯥ ꯈꯔ ꯌꯦꯡꯁꯤꯜꯂꯕ ꯃꯇꯨꯡ ꯂꯥꯡꯂꯦꯟ ꯃꯄꯨꯔꯣꯏꯕꯒ ꯂꯣꯏꯅꯅ ꯀꯣꯅꯨꯡꯗ ꯍꯟꯈꯤꯒꯗꯧꯔꯤ꯫ ꯃꯤꯀꯨꯞ ꯑꯁꯤꯗ ꯊꯥꯖꯅ ꯍꯥꯏꯔꯛꯏ꯫ "ꯏꯆꯦ, ꯆꯠꯂꯣꯀꯣ, ꯀꯣꯅꯨꯡꯗ ꯅꯨꯡꯉꯥꯏꯅ ꯂꯩꯔꯦ ꯍꯥꯏꯗꯨꯅ ꯅꯅꯥꯎꯅꯨꯄꯤ ꯑꯩꯕꯨꯗꯤ ꯀꯥꯎꯈꯤꯅꯨꯀꯣ ꯏꯆꯦ"꯫ ꯂꯥꯡꯂꯦꯟ ꯃꯅꯥꯎꯅꯨꯄꯤꯕꯨ ꯆꯦꯠꯅ ꯀꯣꯟꯁꯤꯜꯂꯒ "ꯀꯔꯤꯒꯤ ꯑꯗꯨꯝꯅ ꯍꯥꯏꯔꯤꯕꯅꯣ? ꯉꯁꯤ ꯅꯣꯡ ꯅꯤꯅꯤ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯑꯩꯅ ꯏꯅꯤꯡꯊꯧꯗ ꯍꯥꯏꯖꯗꯨꯅ ꯅꯈꯣꯏꯕꯨ ꯌꯦꯡꯁꯤꯟꯅꯕ ꯃꯤ ꯊꯥꯔꯛꯀꯅꯤ, ꯑꯗꯨꯒ ꯏꯆꯦꯅꯁꯨ ꯅꯪꯕꯨ ꯃꯤꯀꯨꯞ ꯑꯃꯠꯇ ꯀꯥꯎꯗꯤꯌꯦ ꯏꯆꯦꯒꯤ ꯏꯕꯦꯝꯃ"꯫ ꯑꯁꯨꯝꯅ ꯊꯣꯏꯕꯤ, ꯀꯨꯃꯥꯔ ꯑꯃꯗꯤ ꯈꯨꯟꯖꯥ ꯃꯌꯥꯝ ꯊꯥꯗꯣꯛꯇꯨꯅ ꯃꯈꯣꯏꯕꯨ ꯀꯥꯏꯅ ꯌꯥꯊꯪ ꯄꯤꯔꯛꯂꯤ꯫ ꯑꯗꯨꯒ ꯂꯥꯡꯂꯦꯟ ꯍꯣꯏ ꯀꯣꯅꯨꯡ ꯃꯥꯏꯀꯩ ꯄꯥꯡꯈ꯭ꯔꯦ꯫ ꯃꯗꯨꯒꯤ ꯃꯇꯨꯡ ꯊꯥ ꯈꯔ ꯂꯩꯔꯒ ꯂꯥꯡꯂꯦꯟ ꯑꯃꯗꯤ ꯃꯄꯨꯔꯣꯏꯕ ꯅꯤꯡꯊꯧꯅ ꯁꯤꯟꯕꯤꯗꯨꯅ ꯃꯈꯣꯏꯒꯤ ꯂꯩꯕꯥꯛꯀꯤ ꯂꯥꯟꯃꯤꯒꯤ ꯂꯨꯆꯤꯡꯕ ꯄꯨꯔꯦꯜ ꯑꯣꯏꯔꯤꯕ ꯈꯝꯕꯒ ꯃꯅꯥꯎꯅꯨꯄꯤ ꯊꯥꯖꯒ ꯑꯅꯤꯗꯣ ꯍꯥꯏꯅ ꯁꯤꯡꯅꯗꯨꯅ ꯆꯥꯎꯅ ꯂꯨꯍꯣꯡꯂꯝꯃꯤ꯫ ꯑꯗꯨꯒ ꯊꯣꯏꯕꯤ ꯑꯃꯗꯤ ꯀꯨꯃꯥꯔ ꯑꯅꯤꯅꯁꯨ ꯍꯧꯖꯤꯛꯇꯤ ꯊꯥꯖ ꯂꯥꯡꯂꯦꯟ ꯃꯆꯤꯟ ꯃꯅꯥꯎꯒꯤ ꯃꯐꯝꯗ ꯑꯆꯥꯟ ꯃꯤꯔꯥꯟ ꯅꯥꯏꯈꯤꯗ꯭ꯔꯦ꯫ ꯑꯁꯨꯝꯅ ꯂꯥꯏꯕꯛ ꯐꯕꯗꯒꯤ ꯄꯤꯁꯛ ꯄꯤꯛꯂꯤꯉꯩꯗꯒꯤ ꯑꯋꯥꯕ ꯇꯅꯃ ꯁꯔꯨꯛ ꯑꯣꯏꯗꯨꯅ ꯂꯥꯛꯂꯕꯤ ꯂꯥꯡꯂꯦꯟꯗꯣ ꯂꯩꯕꯥꯛ ꯑꯃꯒꯤ ꯃꯍꯥꯔꯥꯅꯤ ꯑꯣꯏꯗꯨꯅ ꯃꯄꯨꯔꯣꯏꯕ ꯅꯤꯡꯊꯧꯒꯤ ꯃꯤꯅꯨꯡꯁꯤ ꯃꯤꯠꯌꯦꯡꯈꯥꯗ ꯂꯩꯗꯨꯅ ꯅꯨꯡꯉꯥꯏꯅ ꯍꯤꯡꯖꯈꯤ꯫ ꯑꯗꯨꯒ ꯊꯥꯖꯁꯨ ꯃꯄꯨꯔꯣꯏꯕ ꯂꯥꯟꯃꯤꯒꯤ ꯂꯨꯆꯤꯡꯕ ꯄꯨꯔꯦꯜ ꯈꯝꯕꯒꯤ ꯃꯤꯅꯨꯡꯁꯤꯇꯅ ꯌꯣꯝꯂꯒ ꯅꯨꯡꯉꯥꯏꯅ ꯍꯤꯡꯖꯈꯤ꯫ ꯃꯆꯤꯟ ꯃꯅꯥꯎ ꯑꯅꯤꯅ ꯅꯨꯡꯉꯥꯏꯅ ꯂꯩꯈꯤꯕꯁꯤ ꯎꯕꯗ ꯀꯨꯃꯥꯔ ꯑꯃꯗꯤ ꯊꯣꯏꯕꯤ ꯑꯅꯤꯒꯤ ꯊꯃꯣꯏꯁꯨ ꯑꯄꯦꯟꯕ ꯍꯥꯏꯕꯗꯨ ꯑꯣꯏꯗꯨꯅ ꯃꯈꯣꯏ ꯌꯥꯝꯅ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯄꯥꯟꯈꯤꯔꯝꯃꯤ꯫